yaba thakpa stem cell chari na bi che sigi figure je aina je pata round ta ko yan go jana ka dum dai lai round ni ta bi mai bi je siap chi ko lai ne isin ka ta ga stem cell chari ta ga ne ka yau na natragana stem cell chari da ga zo ai ko na Mereka isi barang kaya level maintain atau double kali dari puji setiap selesai dari kemarin lagi mungkin aja. Kalau kita butuh kita, butuh biar orang kita mau. Mungkin nak tu kena ikut saja. Sudah saja. Oh shit, kena tu. Orang recording tu. Aku yang mai wa tabak fluid level si maintain agar level body ki stem cell structure si magi shape and structure si pada lagi ni stem cell structure pada lagi tadi magi magi kedua stem cell itu semua ini healthy lagi ni apa ni ko. Aduga fluid level maintain tu tu bukan gua tadi stem cell si ki because structure subsan lagi ni. Hai tadi ko. Pal lagi koi ki kedua push stop cakap tu ni ba. Atau filmnya magi namjul lah ni na kedua sih tu full lagi ni ini itu bawa ni. Atau mana namjul lah pun tu stem cell si ba. Hai tadi stem cell damage huआ weakness huआ मैम जाओ नहीं तो इसी में जो वार पोस्ट हुआ या दे hai tadi every person कुछ मुक्ता stem cell साब साथ कोई वापस होते हफ्ता अंदर stem cell का इतना मतलब कोई नोवेंदा मसाफा नहीं है थम कोई ना थम के दादी कोई सिंजे तरका कोई है नहीं अदुगो human body si more या organ machine si सब साबने तो जो अमानी जिसने कहा 78 including tiny organ जाओ गए तारे को हाइबा organ मचा सी थारका 78 एरिया पूरे की लेवल से maintain पूरा तो वो मिली 98% ना आ रहा है तारे चेहरा का ना अदो environment सी फटवा pollution अदगी करी है तारे कोई किसी की pollution होए बा अदुगा bacteria गुम्बा fungus गुम्बा virus गुम्बा माया कोई मशीन है कल पड़ी ना मशीन शोर होने याओ पड़ी ना कोई कहते हैं कि मतलब दा ना हाल कोई वानी तस्वीर में किसी इसी मरांग का ना पूरे लेवल है every organ को दिंग दा पूरे maintain तो लोग कोई ना बगी chances है अदो नहीं वांग है दा ना दा बगी chances अदो ना कोई हाइपर आई example खरा हाई तारे अहो बोई ना अदो का तस्वीर तो मिट ताबू लोग तो ने कनाम सब यार रोय बोई दी वो आई dengang बा आई जे थूर सीरने ने जुम दा हाई बंगा सी जे सुबह प्रोग्राम ने तो ना हिदा की पायरा के थूर सीरने हाई कोई मैदान ना कई रोंदम दा गरांग जो पुंग बारो आमो बुतुम रे मसी जो थिंगे जे अदुम पालाई भी नहीं तरे अदुम पालाई निंग बाई दा सार को हेबिट तो अदुन रेंगा सागी आई मयाम दा सागी लेवल से सरो पमा सोई दना बनी येंगे जे मरम दी से कोई की लौरी कैमरा मयाम जो आई सोई तारा गदी बिरा कहानी है तारे और YouTube तो था दो ही खालो Facebook तो था दो ही खालो मुझे सिरान तो नंगांगी ने काइन हाई की दे आई तारे को मियो भी तम मंगम ने तो नंगांगी भी तादी असोई भी आओ भी ने बा आई ने सु बेंगांगी भी अंदर और येंगे सोई दंबा अंजर के आई ता आई कोई की फुट लेवल से आई ना लाओ बले फादरू ब्रा तो जे सा माई की ता मुंगाई ब्रा से हां लाइथा बाइजे से लाइथा दुरो यार बसा शिने तो इन पाई दे खांग दे बाइदा या बता तामी ने को मही लेवल है बने कोई जस्ट कोई की पृथ्वी से इसिंग सरुना क्या है 70 कांगफाल की ना 30 है बतरा लाइक वाइस सब मनला याम ने इसोने सेमा मिजे मियो 70 हो गया 65 70 हो गया अदु वे बता दे आई ना है बने को याम इसोने सेमा आई तारे कोई न पोपो मतलब द लाइमाई मथा ता बनी ना करे सिगी कारेन जिलो कोई हाई तारे को याम ngam pon aduna ai khoi sengna brain the 75 wari bone ko fluid level maintain do boda ba na tar tar ga di ai koi brain cell ji yam tu damage hoye tare ko blood the 83 heart 79 bones 22 muscles 75 liver 85 kidney 85 hai badi khudam moi nai na hai bi wan na ai koi ising da bu ngai na bi ja lai ta ba sunga ya dai ta si ngai tra ising kha toin tha ga law ra ke
Muthal asu chale operator anta chang debi adu matam punamak ta koi wa ngang ta ra ga di sing thakpi hoi ta ai high energy consume tawi ko adu ga ai fruit ki keno se nungsit oina thadok hiba adu na mado ai mu magi energy to hanjana na bai ta re ko ai ngon da na sai gi kai gumba mahi gumba kai wa ngang mar thakta ta di masi je matam sana tok ta di ke dore matam da 60 years ro kan ai heart kilena na ane ozayam ba professor am mam to birangan ubirangani adum masa se 70 years ro kan sap ngam doi to matam do mana ngang gi ba khot ki ba sai energy adu high energy consume to gi ba madu hanjana na ba matam to ma speech to ringa kai ta gi dai ta thaki de ai di kare bottle ani ji corner do ani na corner do sudum lau je na ising thaka do sa ma leng ma sa ising chok thakte adu sahi tara ngang ko matam ngai masa se lo ya la roi ba dai ko alo timing do ta khoi ne makeup to ho ta ra ga di soi di hai ta ana ba su kare ta na ba ga leng no phatro ko kuina na sala ga di wai da na adu mai to na kutak ta ai mo da ka do ge mo da koi gi kare do hanjal lang to si mineral jaw re su be ko yam tak ta ju achen ta ring sai mineral ka na yam hai gi dina adu koi mineral si yam da ka oi china ga dam na na ko na adu di hojik ekhoi ahan ma da aina sia tau je ga do ba product si fertility kai no ma dam na ai su gai ni gi hida ka puthok ta dana 5000 above ta angang pon gre 4838 piba pon gre na ju piba pon bodo aduna ai 13 years sure aina yeng jare isi ko brother puthoi de doctor ga se tam da su oi be sini khoi khali je aduna da advain to ga ko sai gi nai khai ji sin ado fertility doctor ga ta ngai khala ga to ji ko aduna fertility sina khoi maru ina product to leram dre asle si power se mayam khang da bai ni hai tare si sina ba se ka bai sina ga ni ado ba je matam magi sina gi matam sina kya yam sina ga ni ado dose magi leiba case tu gi matung dose se semdok sin ab hai sana ga da bai tare 15 ml and 15 ml thal ta ga di every person ku di mung yati mani magi case am la ga ni ko gi azoospermia hana case am thena ta di 15 ml du di mong kai ma kong ta bi ro ai tare ko nil ni sali to nil nu di full pisa ba ka odra just 20 kano ji ml je pisan ga da bai than ga da ko even dagi khare hela le jo ka so akai blai te mong da adu siga khaka tha ga su ya ro ai tare yam no ai ba si ai koina kana gumba angang yaud ba sing asidi ai ga chap mana knowledge lo bi ro adu ama khakang ni lo salo ge ai tare kai nom dam na madu mu loi lo ta di ai gi hoyeng yeng na le roi tare mi angang yaud ba si sena ga na hidak si sida yauri ba si khoi gi gaini gi yauri si loi khang bani adui mathak ta pija biya ba yam sathi ba khoi gi pambi ama ni le hai tare ngasi khang bi ha tare ko an ma da fertility ki damok to already angom yensin ne maming tabi bra madu number 1 ne yan dai ko doctor na pi bidak ji sang ya photi pharmacy dik jole je ado ma je phai adu su mari mangarak chara ge ta to godo bidina tabo to ge dabna tabo alai phana ga di dum ogi ba ai hai tare ko ai hidak si ki motha ma et to godo bai ta ma si maton ji khar thalaga sauri hap komna mukanga ayai ba ji gai tare ko si fertility si der ngai dai tare mukanga ayai ba siga thong bi raga sak saram dai da my husband and wife sitting kolam am toraga sak sa ding da hairiba insang du sauri thong bodong nai tare ko thangdam dai thak tu ni aduga chasan bi ro aduga sak cha bi ro i tare madu ke to ge lep tana dum hapta am da yam da mari manga cha bi ro ko adu thab su yam ngai ni masana thab da ja sa pare tare fertility si mana kanari se akoi yeng bi ro angang yaw bu yaw da ba loi tho madam sing si je gyan dai ko ID gaini gi oiba pot khara yaw kani open ngang kani oren ki ga chen bi gi noi tare ko es yam naked oi male ga na kaim khalu no mayam ta ba yabo language na tan hai tare ko si je yam sathi ba ma nupi singi menstruation cycle je yam na balance pi bhai tar normal la na bi da ma yam diet lo ba adu ba kaino ma ne ma na sti pi ni ko chum chum me ba fazana mai pai ai ngon da di aduna masi sina ba yam darkha oi tawbata bu ai khoi
ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯁꯤ ꯆꯍꯤ ꯌꯥꯝꯖꯜꯂꯛꯑꯒꯗꯤ ꯊꯛꯇꯕ ꯇꯧꯏꯅ ꯑꯗꯨꯝ ꯊꯛꯑꯣꯁꯦ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯣꯁ ꯃꯦꯅꯣꯄꯣꯁ ꯂꯥꯛꯈꯤ ꯇꯥꯔꯒꯁꯨꯅꯦ ꯄꯦꯔꯠ ꯂꯣꯏꯈꯤ ꯇꯥꯔꯒ ꯊꯛꯑꯣꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤ ꯃꯁꯥ ꯀꯜꯂꯦ ꯀꯜꯂꯦ ꯖꯣꯠ ꯁꯥꯟꯅꯕ ꯀꯜꯂꯦ ꯀꯥꯏꯅ ꯃꯨꯛ ꯑꯊꯣꯏꯗꯣ ꯖꯣꯠ ꯁꯥꯟꯅꯕ ꯂꯦꯞꯄꯨ ꯈꯜꯂꯒ ꯂꯣꯏ ꯁꯣꯟꯈ꯭ꯔꯅꯦꯕ ꯇꯥꯏꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯤꯁꯦ ꯐꯝꯕꯤ ꯀꯟꯕ ꯃꯤꯃꯨꯛ ꯀꯟꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯐꯝꯕꯤ ꯀꯜꯂꯕ ꯑꯩ ꯀꯜꯂꯗꯧꯅꯦ ꯂꯩꯀꯥꯏꯗ 70-80 years ꯁꯨꯔꯕ ꯍꯅꯨꯕ ꯑꯃ ꯌꯥꯝ ꯈꯠꯂꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯨꯡꯅꯥ ꯅꯥꯔꯣꯏ ꯃꯥꯁꯦ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯍꯥꯏ ꯀꯩꯅꯣꯁꯤ ꯐꯔꯇꯤꯂꯤꯇꯤꯁꯤ ꯃꯥꯒꯤ ꯃꯦꯟꯇꯦꯟ ꯇꯧꯔ ꯂꯩꯖꯕ ꯃꯤꯅꯦꯕ ꯃꯗꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯒꯟꯕ ꯑꯍꯟꯅꯦꯕ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤ ꯅꯨꯡꯉꯥꯏꯔꯕ ꯖꯁ ꯄꯤꯇ꯭ꯌꯨꯇꯔꯤ ꯑꯃꯗꯤ ꯍꯥꯏꯄꯣꯊꯥꯂꯥꯃꯁ ꯍꯥꯏꯅ ꯌꯥꯎꯔꯤꯑꯕꯀꯣ ꯃꯁꯤ ꯁꯦꯛꯁ ꯍꯣꯔꯃꯣꯟ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯝ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯍꯣꯔꯃꯣꯟ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯍꯣꯔꯃꯣꯟ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯔ ꯏꯟꯗꯣꯀ꯭ꯔꯥꯏꯟ ꯁꯤꯁꯇꯦꯝ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯄꯨꯊꯣꯛꯄ ꯄꯥꯔꯠ 5-6 ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯒꯤ ꯐꯔꯇꯤꯂꯤꯇꯤ ꯖꯨꯁꯅꯦꯕ ꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯃ ꯑꯩꯈꯣꯏ ꯍꯣꯔꯃꯣꯟꯁꯤꯃ ꯆꯥꯡ ꯅꯥꯏꯅ ꯄꯨꯊꯣꯛ ꯍꯣꯔꯃꯣꯟ ꯄꯨꯊꯣꯛ ꯇꯥꯔꯗꯤ ꯀꯩꯗꯧꯒꯦ ꯃꯤꯁꯦ ꯃꯁꯥ ꯈꯜꯂꯦ ꯅꯥꯗ ꯇꯥꯕꯅꯤ ꯀꯩꯅꯣ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯌꯥꯎꯗꯕ ꯃꯤꯁꯤꯡꯅ ꯑꯦꯛ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯤ ꯃꯌꯥꯝ ꯂꯩ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯦꯛ ꯃꯌꯥꯝ ꯌꯥꯝꯃꯕ ꯑꯉꯥꯡ ꯑꯣꯏꯔꯔꯣꯏ ꯀꯣ ꯑꯦꯛꯇꯤ ꯌꯥꯝꯗꯕꯗꯅꯦ ꯃꯥꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯒꯅꯦꯕ ꯌꯥꯝꯃꯕ ꯃꯣꯏꯁꯦ ꯌꯦꯟꯊꯣꯛꯈ꯭ꯔꯅꯦꯕ ꯀꯣ ꯃꯆꯤꯟꯖꯥꯛꯒꯤ ꯌꯦꯟꯊꯣꯛꯈꯤꯕꯗ ꯄꯤꯛꯑ ꯂꯩꯔꯀꯥꯟ ꯉꯁꯤ ꯑꯉꯥꯡ ꯑꯣꯏꯗꯦꯒ ꯍꯥꯏꯕꯗꯣ ꯑꯦꯛꯇꯤ ꯊꯣꯛꯑꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯤ ꯇꯧ ꯇꯥꯔꯗꯤ ꯖꯁ ꯑꯦꯛꯇꯣ ꯗꯦꯚꯂꯞ ꯑꯣꯏꯔꯅꯤ ꯑꯦꯛꯇꯣ ꯁꯥꯒꯠꯂꯛꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯄꯣꯛꯇꯕ ꯑꯦꯛ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯃꯤꯗꯣ ꯐꯔꯇꯤꯂꯤꯇꯤ ꯇꯧꯕ ꯃꯤꯗꯤ ꯋꯟꯗꯔꯐꯨꯜꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤ ꯐꯩ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯃꯥꯒ ꯀꯝꯕꯥꯏꯅꯦꯁꯟ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨ ꯇꯧꯔꯛꯀꯗꯧꯗꯅ ꯃꯥꯡꯖꯧꯅꯅ ꯑꯩꯅ ꯐꯩ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯐꯕ ꯌꯥꯎꯔꯒꯗꯕ ꯄꯣꯠꯇꯨꯗꯣ ꯍꯣꯔꯦꯟ ꯄꯥꯔꯒꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯕꯨꯝ ꯇꯥꯗꯣꯏꯅꯤꯀꯣ ꯍꯣꯔꯦꯟ ꯀꯝꯕꯥꯏꯅꯦꯁꯟ ꯇꯧꯒꯗꯕꯁꯨ ꯈꯪꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯥꯊꯤꯔꯤꯅ ꯑꯩꯈꯣꯏꯅ ꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯦꯅꯤ ꯑꯣꯔꯒꯥꯟ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟꯁꯦ ꯂꯣꯏꯅ ꯌꯧꯗꯕ ꯌꯥꯗ ꯌꯧꯔꯛꯇꯕꯗꯨꯅ ꯅꯥꯕ ꯍꯧꯔꯤꯁꯤꯡ ꯏꯒꯤ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯁꯨ ꯍꯥꯏꯔꯤꯁꯦ ꯌꯨꯇꯔꯁꯇ ꯕ꯭ꯂꯗꯁꯤ ꯌꯥꯝꯅ ꯐ꯭ꯂꯣ ꯅꯥꯏꯅ ꯆꯪꯍꯟꯕ ꯉꯝꯃꯦꯕꯁꯦ ꯑꯣꯛꯁꯤꯖꯦꯟꯒ ꯄꯨꯁꯜꯂꯒꯀꯣ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯈꯥꯎꯗ ꯕꯦꯔꯥ ꯀꯥꯕ ꯀꯥꯏꯁꯦ ꯀꯥꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ ꯁꯤꯁꯀ ꯂꯩꯕ ꯅꯣꯏ PCOS PCOD ꯀꯥꯏꯅ ꯄꯣꯂꯤꯁꯤꯁꯇꯤꯛ ꯑꯣꯚꯔꯤꯌꯟ ꯁꯤꯟꯗ꯭ꯔꯣꯝ ꯄꯣꯂꯤꯁꯤꯁꯇꯤक ꯑꯣꯚꯔꯤꯌꯟ ꯗꯤꯖꯤꯁ ꯀ ꯍꯥꯏꯅꯩꯗꯣ ꯑꯗꯨꯒ ꯂꯩꯔꯣꯏꯗꯣꯏꯅꯤ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯗꯗꯤ ꯄꯦꯔꯠꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯕ꯭ꯂꯣꯛ ꯇꯧꯔ ꯃꯇꯨꯡꯗ ꯌꯥꯝ ꯅꯥꯒꯟꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯁꯨ ꯀꯣ ꯁꯤꯃ ꯅꯥꯔꯔꯣꯏ ꯗꯦꯟ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯅꯕ ꯌꯦꯡꯉꯣ ꯍꯥꯏꯗ꯭ꯔꯦꯁꯟ ꯄꯜꯂꯛꯏ ꯌꯦꯡꯉꯣ ꯁꯤꯗ ꯁꯤ ꯊꯥꯔꯛꯏꯁꯦꯕ ꯁꯥꯏꯟꯇꯤꯁꯅ ꯊꯥꯔꯛꯏꯕꯁꯦ ꯑꯩꯅ ꯊꯥꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯊꯥ ꯑꯣꯏꯅ ꯄꯨꯊꯣꯔꯒ ꯊꯥꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯃꯝꯃꯤꯅꯦ ꯏꯁꯤꯡ ꯋꯥꯠꯄ ꯌꯥꯗꯦꯗꯣ ꯖꯁ ꯁꯤꯁꯦ ꯍꯥꯏꯗ꯭ꯔꯦꯁꯟ ꯕꯣꯗꯤꯗ ꯍꯥꯏꯗ꯭ꯔꯦꯁꯟꯁꯦ ꯃꯦꯟꯇꯦꯟ ꯇꯧꯋꯦꯕ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤꯌꯥꯒꯨꯝꯕ ꯇꯧꯕꯗꯣ sila hydration na koi fruit ki maintain to hole ba chi mangonda water ki level ji yam wang na ma sa ta hidak chi chungda happy rakhre ko aduna ke do ge ha mo tam da hydration maintain to ra dan lu mana koi na kana gumba min haina ba do infertility oil ba si ke do khara koi koi na do ngang jara ke maram di yam saing ang do ji ko hidak si ke par ang thok di lotion ga re do maru ba da adum loksel pa jala ke ko fertility infertility oiba mi se kana ba ko ge ba yum pala matung sahi ma agang yaudra ba just infertility hai anga oiba ngam da ba hai ne ba madu infertility go adu bu age ki matung ina mu khaidro kani sahi madu gi loina mu chingba yaro 30 years above ta labor no pi di tha tru bu agang yaudra di tu ni yen thok piro ba infertility gi agang yaudra problem le dom ko aduna adu gi makha da leiba sahi ku thai makha da leiba pi sing di kamai to ge mudam da sahi ma phara di ma angang oidadi infertility case lere thuni to adu bu masagi seng hai ka na si akoi ai yam kanna haini mam rei ai won la ai doctor da lur ka la ba ta nai ta doctor da or kan ya da na akoi la ba do akoi na ye mo da angang yaw dum su dum yaw wa as yaw di noi ta ku sara sara ka na ha ba dum yaw dra doctor da so lupa la ani hum gen ma lang thu ba di doctor da ngang da ya la ba ma le akoi di jinga ngam me ta ado na hawa di panga me hui on na khana re ko ju chap san hai ta re ko mai pibom thu pa khum pi re ta tem ki vi dre ko e na doctor da ye IVF sayang gi doctor imo ko IVF si tau re pero da semai di ni pi se
IVF ꯇꯧꯔꯕꯗ ꯐꯦꯜ ꯑꯣꯏꯔꯝ IVF ꯇꯧꯕꯗ ꯐꯦꯜ ꯑꯣꯏꯕ ꯍꯥꯏꯁꯤ ꯂꯣꯏꯔꯕꯅꯤꯅ ꯃꯤꯗꯨ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯕꯅꯤ IVF ꯆꯪꯉꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯁꯥꯊꯤꯔ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯝꯃꯝꯃꯦ ꯑꯩꯅ ꯁꯦꯛꯃꯥꯏꯗ ꯑꯦꯋꯥꯔꯅꯦꯁ ꯆꯠꯂꯦ ꯑꯩꯈꯣꯏ ꯐꯥꯏꯠ ꯇꯨ ꯂꯥꯏꯐꯀꯤ ꯑꯦꯋꯥꯔꯅꯦꯁ ꯆꯠꯄꯗ ꯅꯨꯄꯤ ꯑꯃ ꯆꯍꯤ 92 ꯊꯥ 4-5 ꯐꯣꯇꯣ ꯌꯥꯎꯔꯤ ꯑꯉꯥꯡ ꯌꯥꯎꯗ ꯂꯩꯔꯝꯃꯦꯅꯦ ꯃꯥꯁꯦ ꯂꯥꯁꯇ ꯑꯩꯒꯤ ꯑꯉꯥꯡ ꯌꯥꯎꯗꯕꯩꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯥꯔꯁꯤ ꯑꯗꯨꯝ ꯋꯥꯔꯤ ꯇꯣꯉꯥꯟꯅ ꯁꯥꯕ ꯌꯥꯅꯤ ꯍꯥꯏꯕꯗ ꯃꯔꯤ ꯏꯟꯅꯔꯛꯄꯗ ꯃꯥꯁꯨ ꯌꯥꯎꯔꯛꯑꯦꯕꯀꯣ ꯅꯨꯄꯤꯗꯣ ꯐꯠ ꯐꯝꯃꯦ ꯃꯥꯁꯨ ꯑꯉꯥꯡ ꯌꯥꯎꯗꯕꯩꯅ ꯈꯣꯠꯇꯕꯩꯅ ꯑꯩ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯁꯦ ꯕꯤꯠꯀ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯝꯗ ꯃꯥꯒꯤ ꯕꯣꯗꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯅꯣꯏ ꯅꯣꯏꯔꯒ ꯑꯩꯈꯣꯏ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯐꯝꯃꯒ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯨꯅꯩꯅꯕꯤ ꯀꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯅ ꯑꯁ ꯅꯪꯗꯤ ꯈꯤꯇꯪ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯅꯪꯒꯤꯗꯦꯅ ꯃꯥꯁꯦ ꯀꯣꯟꯅ ꯊꯝꯃꯦ ꯑꯗꯩ ꯃꯥꯏꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯨꯑꯒ ꯆꯠꯈ꯭ꯔꯤꯕꯩ ꯃꯥꯏ ꯅꯨꯄꯥ ꯑꯗꯨꯝ ꯄꯨ ꯂꯥꯛꯏꯅꯦ ꯃꯥꯁꯦ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯄꯨꯛ ꯀꯪꯉꯦꯕꯀꯣ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯐꯝꯃꯤꯟꯅꯔꯦ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯅ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯥꯔꯒ IVF ꯇꯧꯕꯗꯣ ꯑꯣꯏꯗꯕꯅꯦ ꯑꯗꯨꯗꯤ ꯕꯤꯠ ꯈꯪꯍꯟ ꯇꯥꯕꯅꯦ IVF ꯑꯣꯏꯗꯕꯗꯤ ꯑꯩ ꯀꯃꯥꯏꯅ ꯑꯣꯏꯅꯤ ꯑꯗꯣ ꯃꯥꯅ ꯅꯝꯗꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯒ ꯑꯩꯅ ꯏꯔꯝꯕ ꯈꯣꯠꯂꯝꯕ ꯄꯥꯎꯁꯦ ꯇꯣꯏꯅ ꯇꯧꯋꯦ ꯊꯥ ꯑꯃꯗ 90 ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯏꯟꯇꯔꯦꯁ ꯂꯩꯔꯕꯅꯤꯅ ꯃꯁꯤꯗꯤꯅ ꯑꯩ ꯏꯁꯣꯔꯅ ꯆꯥꯟꯗꯣꯏꯅꯤꯀꯣ ꯊꯥꯒꯠꯂꯛꯄꯤꯗ ꯀꯣꯚꯤꯗ ꯐꯥꯔꯁ ꯋꯦꯕ ꯂꯥꯛꯄꯗꯣ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯅꯤꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯦꯅ ꯍꯥꯏꯔꯛꯏꯅꯦ ꯑꯁ ꯑꯩ ꯇꯨ ꯈꯌꯥꯎ ꯆꯣꯡꯉꯦ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅ ꯆꯠꯂꯀꯥꯟꯗ ꯃꯥꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯄꯤꯕꯥꯒꯤ ꯑꯃꯨꯛ ꯊꯥꯔꯁꯦꯅ ꯊꯥꯕ ꯍꯧꯔꯦ ꯑꯗ ꯃꯥꯅ ꯑꯩꯅ ꯅꯪ ꯍꯦꯛ ꯊꯥꯕꯗ ꯑꯩ ꯃꯇꯝꯗꯨꯗ ꯑꯩ ꯉꯥꯅꯨꯗꯣ ꯉꯥꯎꯔꯝꯃꯦ ꯉꯥꯅꯨꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯅꯪ ꯉꯥꯅꯨꯅ ꯑꯩ ꯆꯥꯛ ꯀꯧꯒꯗꯕꯅꯦꯅ ꯑꯗ ꯃꯥꯗꯤ ꯇꯔꯀꯤꯒ ꯂꯩꯔꯒ 3ꯒ ꯊꯝꯃꯦꯀꯣ ꯑꯗ ꯀꯣꯚꯤꯗ ꯐꯥꯔꯁ ꯋꯦꯕꯇ ꯄꯤꯕꯥ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯐꯣꯇꯣꯒ ꯌꯥꯎꯔꯦ ꯀꯣꯟꯅ ꯌꯦꯡꯉꯣ ꯑꯗꯨ IVF ꯐꯦꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯥꯏꯇꯣ ꯂꯥꯏꯐꯀꯤ ꯍꯤꯗꯥꯛꯁꯤꯒ ꯑꯩꯒꯤꯗꯨꯒ ꯑꯦꯗ ꯇꯧꯔꯀꯥꯟꯗ ꯑꯩꯗꯨꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝ ꯋꯥꯔꯝꯃꯦ ꯈꯔ ꯐꯥꯏꯇꯣ ꯂꯥꯏꯐꯀꯤꯁꯤꯡꯁꯦ ꯑꯩꯅ ꯊꯤꯔꯒ ꯀꯝꯕꯥꯏꯅꯦꯁꯟ ꯇꯧꯔꯒ ꯁꯠ ꯇꯧꯕꯗꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯈꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯅꯨꯡꯗ ꯄꯣꯠ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯉꯥꯡ ꯑꯣꯏꯕꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯧꯕ ꯌꯥꯅꯤ ꯂꯧꯃꯤꯟꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯦꯕ ꯍꯤꯗꯥꯛ ꯑꯗꯨꯒ ꯄꯤꯕꯥ ꯑꯣꯏꯕꯒꯤꯁꯤꯗꯤ ꯍꯌꯦꯡ ꯑꯩꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯂꯧꯍꯧꯕꯗꯤ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯑꯉꯥꯡ ꯑꯣꯏꯗꯕꯗ ꯁꯤꯃ ꯋꯨꯃꯦꯟ ꯀꯦꯌꯔ ꯅꯠꯇ꯭ꯔꯁꯨꯀꯣ ꯋꯨꯃꯦꯟ ꯀꯦꯌꯔꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯑꯃꯗꯤ ꯃꯍꯤ ꯑꯃꯗꯤ ꯍꯥꯞꯀꯗꯕꯅꯦ ꯋꯨꯃꯦꯟ ꯀꯦꯌꯔꯒ ꯃꯥꯟꯅꯕ ꯋꯨꯃꯦꯟ ꯀꯦꯌꯔꯁꯤ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯔꯒꯥꯅꯤꯛ ꯍꯥꯏꯗꯤ ꯁꯦꯡꯅꯒꯗ ꯄꯤꯌꯣꯔ ꯑꯣꯔꯒꯥꯅꯤꯛꯇꯤ ꯑꯝꯇ ꯑꯣꯏꯗꯦ ꯂꯩꯇꯦ ꯃꯥꯂꯦꯝꯗ ꯍꯤꯗꯥꯛꯀꯣ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯤꯅꯤ ꯑꯗꯨꯕꯨ ꯀꯦꯃꯤꯀꯦꯜꯁꯤ ꯌꯥꯝ ꯅꯦꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯒꯤꯗꯨꯒ ꯃꯥꯒꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧ ꯇꯥꯔꯗꯤ ꯃꯥꯗꯤ ꯌꯥꯎꯗꯕꯒꯨꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕ ꯄꯣꯠꯇꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯋꯨꯃꯦꯟ ꯀꯦꯌꯔꯗꯨꯒ ꯑꯁꯤꯒ ꯑꯗꯨꯝ ꯄꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯣꯕꯥꯗ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯃꯀꯥꯔꯨꯠꯇ ꯉꯥꯎꯕꯅꯦ ꯃꯀꯥꯔꯨꯠꯁꯤꯗ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯕꯥꯁꯦ ꯄꯤꯖꯕ ꯇꯧꯕꯇꯕꯨ ꯌꯥꯝ ꯁꯣꯜꯂꯒꯗꯤ ꯗꯕꯜ ꯊꯥꯕ ꯁꯤꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯐꯔꯇꯤꯂꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯉꯥꯡ ꯌꯥꯎꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯍꯥ ꯑꯣꯏꯔꯒꯗꯤ ꯑꯃꯃꯝ ꯊꯥꯔꯒ ꯌꯦꯡꯕꯤꯌꯨ ꯗꯕꯜ ꯊꯥꯖꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯥꯔ 2-3 ꯆꯥꯕ ꯌꯥꯏ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯣ ꯀꯝꯕꯥꯏꯅꯦꯁꯟ ꯇꯧꯕꯁꯦ ꯗꯥꯏꯕꯤꯇꯤꯁ ꯍꯥꯟꯅ ꯐꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯗꯥꯏꯕꯤꯇꯤꯁ ꯐꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡ ꯌꯥꯝ ꯋꯥꯔꯅꯤ ꯀꯣ ꯄꯦꯟꯀ꯭ꯔꯤꯁꯇꯒꯤ ꯑꯉꯥꯡ ꯑꯣꯏꯅꯕ ꯍꯣꯔꯃꯣꯟ ꯊꯥꯗꯣꯛꯏꯗꯅ ꯀꯣ ꯑꯗꯨꯅ ꯊꯥꯗꯣꯛꯄꯅꯤꯅ ꯗꯥꯏꯕꯤꯇꯤꯁ ꯅꯥꯕ ꯃꯤ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯣ ꯑꯗꯨ ꯗꯥꯏꯕꯤꯇꯤꯁꯇꯣ ꯍꯥꯟꯅ ꯈꯤꯇꯪ ꯐꯍꯜꯂꯒꯅꯦ ꯊꯥꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯗꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯤꯇꯤꯁꯁꯨ ꯐꯍꯟꯅꯤꯡꯕ ꯑꯉꯥꯡꯁꯨ ꯌꯥꯎꯅꯤꯡꯕ ꯗꯕꯜꯃꯛ ꯑꯃꯨꯛꯇꯗ ꯋꯥꯟ ꯇꯥꯏꯝꯗ ꯇꯧꯅꯤꯡꯕꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯗꯥꯏꯕꯤꯇꯤꯁ ꯍꯥꯟꯅ ꯈꯤꯇꯪ ꯐꯍꯟꯈꯤꯁꯦ ꯑꯗꯨꯒ ꯊꯥ 1-2 ꯆꯥꯔꯦꯗꯅ ꯗꯥꯏꯕꯤꯇꯤꯁꯀꯤ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯂꯦꯖꯁꯦ ꯐꯖꯅ ꯂꯧꯍꯧꯅꯅꯕ ꯍꯌꯦꯡ ꯄꯦꯁꯦꯟꯗ ꯁꯤꯌꯥꯔ ꯇꯧꯅꯕ ꯈꯤꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯁꯣꯏꯕꯁꯦ ꯍꯌꯦꯡ ꯌꯥꯝ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯁꯤꯌꯥꯔ ꯇꯧꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯦꯛꯁꯟ ꯀꯣꯏꯁꯟꯒꯨꯝꯕ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯒ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯗꯛꯇ ꯍꯪꯖꯤꯜꯂꯒꯗꯤ ꯑꯩ ꯀꯥꯎꯔꯅꯦꯕ ꯉꯥꯡꯒꯗꯧꯕꯗꯣ ꯑꯣꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯈꯔ ꯁꯥꯡꯉꯦ ꯃꯁꯤꯁꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯐꯖꯅ ꯅꯣꯠ ꯇꯧꯕꯤꯌꯣ ꯀꯩꯅꯣꯝꯇꯗ ꯒꯥꯏꯅꯤꯒꯤ ꯄꯦꯁꯦꯟ ꯇꯧ ꯇꯥꯔꯗꯤ ꯁꯤꯁꯦ ꯆꯤꯟꯐꯥꯗ ꯍꯥꯏꯈ꯭ꯔꯣꯕ ꯑꯁ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯑꯃ ꯆꯞ ꯃꯥꯟꯅꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯁꯣꯏꯕꯒꯁꯦ
percentage ase nupi na percentage kam soi nupa na percentage kam soi nupi nupa bot ani mana amo percentage kam soi ga angang oi di no kai je git nam jun na bai tare ko okay factor yame so many factor infertility oi ba gi di mai di koi gi nupi singi female reproductive to di fallopian tube kaina mai haina bodo adu du da tube tu da phun ma ya de waste product sing tissue sing paisilaga laibia de ma de ko adugi problem le di angang oi da gi problem hai da ko aduga uterine cavity ko na sai gi khudam na matam da lining do uterus ki lining hai da ko adagi adu bera laibia de aduga ovary da bera laibia de aduna ngasai gi endometrium hai da ko keno gi akoi angang khau ge keno sing sida layer do first layer do confuse apple ni endometriosis saragadi anabrom la ka endometrium magadi magi lining first lining do adu sai be ya de hai dar ko aduna kedoba angang khau machin ju bera le regadi angang oi di hai dar ko an mai kosi adu ki badik yame koi khudam na matam da nupa adana kayam jamna soi angang oi da be se ayam average to soi da je 30 to 40% ja samada nupa na soi aduga nupa da gi muk nupi ni hena muk soi kai no wana pa chi khara kup thana yaw bai dar ko nupi da 40 to 45% ja angang yaw da bi je nupi da soi aduga nupa nupi ani ma punja laga 10% samada tara soi mi ne hai dar ko aduna ke do ge matam da khoi gi hariba kaino sing si ayam bana mayam ni hidak thabi ba matam da both side ani ma ki test lobi ba khwai phai diagnosis to bi ba haidi ani ki result yeng da dina nakal amada dum thale ge de koi hidak to are ma da mangani double thamina matam da yam thono oi gani akhone single thabi ni ko tap ga angang oi de hai je double tha ga do ani ma adu thabna khwai phai hai dar ko nupa je tha manga gi mamang da ma se kai to te test to matam da mangon da normal lai ga na tha ni da dum keno oi be ai ba magi abnormal da lak ba ya ba hormone je thakai ma da chin ba po ne ba chen ha ga ko kudo moina se khanara jine blood red blood cell jibu kyam saming life expansion kya 120 days ka tani adu matung da ma je mo reveal torok bane ba sagalak bane ba aduna kamai to mai magi life expand lai hai tare ko aduna cell gi ju tu mana loina lai ri bani na ka ya ta thamangai mamang da mana normal da lai ta ju khutok tai ni hidak tharam dai da ma abnormal lem ta tai hormone dis order olam ta di nakala man tha ta di upai lekte kano to roi tare aduna sigi posima lai re aduna nupa da di koi sperm count su da ba de magi duct systems da block lai ba ya de adagi sperm du normal oi ba ya de adagi koi gi sai gi sperm da yauri ba fluid sing je hai tare ko fluid sing ji du koi gi magi level san hai da defect or ga angang oi da bada mateng yam chauna oi hai tare ko aduna nupi nupa ani mak treatment to matam da only 75 days ni ko exactly magi hai taraga di fajana tha matam da adubu 75 c ke doge matam da fraction ta na tha hum mai na koi gi kare hai tare ani je treatment to matam tha hum mai ja sperm na mamuk thama matam healthy oi matam hai tare ko sumai to duna kamai to ge matam da nupi sing jina ai koi gi yam section bi ga da ba amana angang yaudre haraga ke doge mobile ten pung tara ma thoi baro bu yeng ta de amu hena yauro ro heta yan dai ko siba khang ga ba numit nini sara helo hakchang suoi yam kanna sok thani adi thabak to bu wa ni hai tare sa da bagi no mo phasana tum mu no ko ka ngaw sat pa ngamo gari thau accident thok ko 24 hour hai tum dra ba ai accident thok pa ya hai ba kana ko xyz ba di mai gi brain se no me loi la ka ne ba tum da bajine na jam sathi hai tare ko sa da badagi mai sa maleng sa ba to sa da ta ju mi kan hing ba mi na manga ni ka hai do fet che loi yaw ri ba sti lok thu ga koi gi sto tho tho mi lok thu ma sin dui ne ba adu na koi hing ngam ya to bu da bu anoi ba ka khang ba ga di anoi ba na khar kui ni hing e ani ji pulle tham ba anoi ba na ko na siau ni mayang ka mo ha na si ne ha noi be kana wa sile ram yo kuki na pulle ga hat ke to ta di anoi ba do khar kui hing dei adu di mayam kano to se fertility ki matang da haijara ge hujiki kano se ma gi yauri ba ingredients sing hai tare adu ko mai kana ba sing hai tare si ma haijara ge akoi gi han ba sata bari akoi nuai ba language dum hai ji mo gi akoi sanskrit lon da i yaudra sai te sarang man ba yang wa ba ne pa ba ingredient ning do nuai ba na kan pi ba do
Indian language adum piyo do nungai nungai para hai satabari compound ngasai sarna ngasai compound component element adagi mineral mam jaw na khoi dum jaw le haipetang panjara ke haitare ko ahmada ngasai gi sidu yauri ba muscle si satabari na ma yaw haitare ma sim ngodam da almasta compound ke among yauri calcium vitamin C saponin folic acid ka ne ko mana kanari je satabari je ne kanari je si mayam hore copy dum to bi ane ngode loi yaure ngasi ko photo ka pa punagro kau ta ju ko adu bo matung thena madam da aina saning mamam di lebi hoitare stress yam sathi bi stress le da ngang hoitre hati da anxiety le da ngang hoitre kari gino sini jo aina sai ko pani na hypothalamus pituitary gland sidagi thadore hormone angang hoib mating pang ne sumi ko adu si block to kra ne ba hormone se ada fertility da thako mata dum pala ne da anxiety ko kharani stress ko kharani adagi muchiam swing oiba mam khangbi ko mood on to bai ja mood on to bai ne every day da mood on to bai ne ko naha oida masak phasai ba kangbu je sagol liba mam haidare ko koi tension gum lai ba mi ji masak phasaro thijala ni haidare ko aduna mood on da lai aduga mongon da sok thaba wa ba ko le sok thaba ya de haidare ko sena masa khinging lai ga dum ni sok tha da di mongon da immune sole hormone sole tai ni ko ana masi puna maksi satabari to bo tam da ai hujik palli bajino kanare tar dudi satabari gi keno se magun ji hujik ubada khaga saba huringa mani nanga yening da su kare da koi fertility se khaga ana fertility gi ha bhelo dhore tap planning ne su yam kana ba ko khang da na phaito life sida gi khang da na nanga sinaram de na horen koi ke do ba nupi khatara te ko site bot nu yam no ai ba bo sa ne sina ba ya ba nupa ju nupi sina ba ya ba ita makaro chidani ko makaro china kana ba pili si nupa nupi gi ani maki reproductive hormones balance da phada thamme tar man chijna ano sexual power yam hengalan ba chigeno china si yauri ba makaro sina sexual desire oil ha bane ko aduna energy level si hengalale ai won hida am khadang lai hai tare adu duma yum na tharaga tawta di just husband and wife da sukan khana hai tare yinjin makup to khambi bra mari mari sa podo thabiyo ma'am adu tharaga toina semaga na maje samthok biro adu urum thambiyo adu kare hai tare nungsana kangan madi ade yam sathi bam na maje masing leiba pambi ne masum nu kangkan hola khol kana suro mahi lo sama sahum khui sama ayuk ka numi darang tho numi mangan tho hai tare ko just kare hai tare family se peaceful or kani hai tare mama mapani nang nungsinaradi imung do broken family oide yam nungsina bo oidro gyan dai ko ne ja aduna kaidoge hamatunda mr panjani mama yum panban nauri ba nupi mana mayum da lering adi kuchu kumin iseng seng draga lakpaga yum panban nauri ngi sida kuchu kumin phasadan yam fresh ori ji kai no wakhan nuai bai ne mood swing oi bai ne pam tai ko adu matam du ma ana ba pa yauru oi ba gyan dai ko lakpa nauri na kane khana sa na ba tor du yaroi nungsina lai ba do adune yam kanai ha ba hormone da loi lai ne wakhan da loi lai ba na ba je sigi isingje ai ma sugum jan ge ba aduga tha kara mo pitha ke ba in haire ge mongon ko bottle ji mom da sema je ba ana bam lai ren khan bi ro ba mi je poro bai nakta ba ana ba loi khang to je ba adu khang to ga sipai se thak da sipai pa da na mongon da kai do ba dil to bi yo ba mai kat bi se 100 digi yo na ba fusion bi yo ba si thak ma dum pha ne kai no aigi mind gi according to your mind hai je nangi wakhal gi matung ina nangi hormone sungi je khang bi yo sina yam number 1 aduna moi company di hidak phabni moi company di hidak phabni chongbiru no ai kan homna ngasi hai je ge ba hidak te ina phan ba yai adagi phatra ju ai hai je ge sengi sengde yaning de do khutak teri adum comment pbu hai dar ko ai ke no hai je ge di mi se saw ra kan na hek saw ba tension lai ra kan na khang bi yo ma masak phasa bi yo yeng ma da tension dam lai ba mi ja tholok ba asp saw ma le da haina dra ma kusu musalane ba blackis samoi dra hormone du nang sagi man saw kan poison mayam cha khauri tha do re ba adu na ka haksang ko mo spread to re ba loina adai gi ke do ba sagi skin gi ke no jing ge loina mana namtha ba hai tare ko mapang sonda ba da ai kuchu mang ma de wakhan yam nuai ba ngasi ai reng ka ya de position 1 tar ba mitik ta nang thiram mu khutak ti ma pura lang le ni ba gang ji
wakati nuai maram ni mongon dang sai hormone je good hormone ngatane ko thado je man nuai bagi kano si akti magi body whole body thum gram ne masa je adu kan magi skin ji ji ngod yamna kuchu man thokane aduna hormone je aduna kai doge matam da ngasi sasra da hai ko ngasi si yauri ba kangbu se amuk chat khadi loi tak thogum jai mi khangan gum jai maram di sidigi khangala salaga ngasi aina sahi tare sure ko haidul abis lok ba sumai nam to ngang sa kan thamla saratan palije saubino ma'am moina na ai stage ta puthoga na sogi nanda jina sinu pa po jaw ne manung po jaw ne kau thoi moi nei meeting abin kai chapi jabo at hotel da ara ai je ngang oi bu se theng chapi bai da ai ko se sum pi thok ta bai da yam sathi ba mi mane bai jo aduna ngasai gi adum lo sala tham bai da alu ngasi di kari eta tam khang boduna lehori bukang buje sum khalu bda nuksi ba ta ne awa ba thengar ba ta ne ko mati am moi na khai biram me uful ta ninge koi gi marbhumi da ngaw ta ba don khoi masin ngaw me adu si kangbu di ai nuksi ba yare khalaga sia tok ja bai da ko loi bina ro hai ta aina sahi amane sam kire je ai wakhan nam khan bai ni hai ta ko ngarang ju phanyam ke ni ra next ta ashwagandha hai ba masal se ashwagandha si masan si kedo yam sathi bam na sigi fertility di yaw se dum yong ko magi kari hai ta kana babu di magi ashwagandha na kana basi mam jam chumi ko line mam jam ba sida moina piriba benefice si khotani ko lo hai je ja ahen be access on hai bi ya de ko khodom bon hai matam da ko gi khodom na vitamin C si de yawre natraga na ko amino acid hai re sidi yauri basigi magi sana na ai kana bhai do amino acid kana loi na hai le ga di ya de hai tare company sigi hidak sid magi yauri ba composition magi strength magi power potential ja sana na khoina magi no jig hai ga do ne ba adu hidaki shot of lu bhai tara moro ko adu henjan hai di ya de ba ashwagandha gi adigi kano gi kana basidi yam dhamina adu sigi yeng de ya de ba sidi pi ji ga mana matching oina ngang de dina hayeng haiba mi ma yoroma ba khangba mi yoroma ba plan to ma dam da moina no ko ne ba ina hajilo di ahen be access on hajilo di ada koi uji hai sana ba company sigi hidak sigi magi leiba potential to kata hajiri ko aduna sexual desire yam hengal ale chidi yauri ba ashwagandha jina hi tare ko sex hormone balance thambi yamaru oi banga tane chidi angangi gaini gi oi banga tane gaini gi la kani ko sigi jida ai namo horen kidney phai liver phai na de hairoi ko ai no ji ai no sa gi je koi gi kanu ta hai mai kanu de product se kamai to na se gaini gi obene gaini gi pol na ta palakani bisda sumi ko aduna kedoge matam da stress anxiety phali sperm mani semen quality akoina kana gumana khang boy sperm mai bi semen na je tongan ko ani je nupa da yawi se pullaga di yawre ni ani je tongan bani semen gi quality sperm gi quality ba loina maintain to bai da adi mo boy am sathi dra adi di kedore haiba masal si swagandha si am kana ba pola ma hai dare ko yumbalo na kana ba pola mo next silajit ta khoi ke sai magi kana ri si khoi khoi gi fulvic acid selenium kai ga sai sara parni bodo koi si jawri ni humic acid iron mineral lo yawe sida ko adu bo sida nupi singi menstruation cycle se sang na hele ba si thakpa yan dai ko thakpa gi niyom di khangbi ba tare tare thai ga da kai do ga ge ba do adu mo so extra khara ai ni happy aduna reproductive organ sing da oxygen and nutrient sing je marang kai na phangal le reproductive organ mam jaw ko khoi da maside khoi na nutrient oxygen marang kai na phangal be thabak se sigi keno sida silajil haiba masal sina fertility de yaw sida adum function tau je ba ko stress anxiety hanthali immune system ko hengalali aduga masida su every masal khudi modi yam sathi bamna sexual desire power hengalale ko aduna kadoge madam damasi koi angang yaw da ba sing haidare ko yumbala mi singda so wonderful product ore haidare si aduna kadoge madam ne fertility ja hayeng de khoi loi thakpa horasi hakchang kan na bagi dam ta haidare ko mongon da yam kana ko le kunz bis ana khoi sidamu khoi gi masal lam ma yawri masi khoi gi male female fertility yam khoi gi balance thamaya fertile oil hai batare maje
power hengala le ba se ana mawon da ke do blood circulation chang na hele si thak pujina ai gi kun piece di yauri ba sai gi muscle sing gi manung da yamna khoi gi magi kun piece amane adu mana blood circulation ji phana chang na hele fertility ole nupa nupi animak fertile ole infertility case ki ko anbang ngame aduga yam sathibamna jaifal mathangi bachal jaifal siju ke doge matam dai khogi samanai ayam bana aina sai bado sexual power hengala le mazu ko aduga khogi tum madam pung phada mi jingja si tha kana tum bayane ta tum pung phada si noba da ju jawre tum bagi di khogi yam nuai ba adubu si ji na ba tar ga di sang na china ba di tum ya da ba gi sok ba ji mo ani chu te ai dar ko aduna tum ba sang nai na tum ba ya ni aduga nupi singi thage pera si sang nai la na hona ba da achau ba thodang hai dar ko kano sin lo hai dar fertility jin lo ko saphet mostly mathangi masal hai dar masina ju protein jawi fiber yawi saponin yawi ajugi alkaline yawi polysaccharide tare yam sathi ba adugumba kano si masal sing hai dar nutrients nge ro yaw le ram ni ana mana kane si nupi gi angang khaw gi hai dar yam sathi ba ko mapana thagalaga nabado ma'am tabirangani kogi khudam odam da PCO kan haina bado nupi singi mapana thagalaga nabado yam toy tawgal hai dar nupi sing ma'am ma khoina endometriosis kan haina bado ma'am ko adu do phan ba pola mane basi adu ma je khoina na amunang tha yar ko magi course na thabiyo ma'am da formula am khatang nei asuguma company tholoba product khudimagi formula am khatang chamana formula tha taruk ena magi course hai tha taruk ni ko complete course tha taruk hai tare ai tha taruk ai mai result phangane ha bani ko tawbudu ma ji di koi adum matam sang na sina budi kai de tawbudu tha taruk te di ta na sina bi orbe tha hum ji di koi haijen bane ko jon ba ya na baina sit oya na ko saphen musli ma'am yengbirasi endometriosis fare adu maunda nupagi private part yam strong hanba adugumba kai haidare saphet musli haba masan ko mathang da agar karba agar akar karna haba akar kara haiba da yamna sengo ya da lon ngaten moi masal jingi maming ko adu moina iramba positum haije khone kaino londa local kaino da khone adum sindok da ba haidare dum lai jeju noi ko sexual power yam hengala le ko fertility sigi power jo hengala le nupana sperm count sudaba taraga di khutat dum si china ba yara dare ko loiba nai de yo sperm count suba yam wa ba polam ne ba sumi ko ma'am treatment to bada doctor treatment to bada yam wa kan polam ne ba adu ko madu ki count suna ba ne hidak ma'am feature ko batam da ke do ge bada yam sathi ba khoi da tongan ba le na ma medicine disease ma phong ko torim ne ba aduna sida organic su oi ba tare ko positive yaur ba kan sai gi muscle sida nupa sing sperm count su da so le ba khoi adum thapi bi ara si ma ko go khru mathang da nupa nupi animak ki sexual power hengala le hormone balance thambang ame sperm quality yamna phajana thambang ame ko nupi da PCOS haibodo treat to bada yamna mateng pangba ama oire haibadi ko khru haiba muscle sina haidare an nupi sing yoradi yam sathiba doctor na layeng mangam da ba haidare ko polycystic ovarian syndrome haiba laina du haidare sigi fertility je phajana thapiro aduga nova jo sabi bi ai ko nova je pullo dum yaragadi keno do women kya dum happy yo adu phajana sana sina biro PCO yaw no sat khrani haidare ko mayam si phobi manung da confuse le bi yaw amuko da tananing bai tare hangning ba hujigi fertility jin batang thambada ikai no sa hayo ai di ikai bi de yarbo pakha ta ba yare ko yes mayam na mirai bi ram laba tulsi si power je mun nai na je ta tulsi je mayam na khang dai bo ne number 1 se in Indian ko gi history da nai na ba yare po lam ne thai na for father before 400 500 ki mamang de le ba ipai pu sing na lai na la lam bai ta tulsi pambi si mai magun je ga si haije da ge khang bi ro ko kaya mo yam kane to
ꯀꯔꯤꯒꯤꯗꯃꯛꯇ ꯇꯨꯜꯁꯤꯕꯣꯡꯗ ꯇꯨꯜꯁꯤ ꯊꯥꯔꯤꯕꯅꯣ ꯁꯤꯅꯤ ꯅꯝꯕꯔ 1 ꯁꯤꯗꯒꯤ ꯍꯥꯟꯅ ꯅꯩꯅꯔꯁꯦ ꯃꯥꯏ ꯀꯥꯟꯅꯕꯁꯦ ꯇꯨꯜꯁꯤꯕꯣꯡꯗ ꯂꯥꯏ ꯈꯣꯏꯔꯝꯃꯦ ꯊꯥꯏꯅꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯗ ꯁꯝꯖꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯇꯨꯜꯁꯤꯕꯣꯡꯗ ꯇꯨꯜꯁꯤ ꯑꯃ ꯊꯥꯔꯒ ꯂꯥꯏꯗꯨꯛ ꯊꯥꯕ ꯃꯧ ꯑꯅꯧꯕꯤ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯃꯧ ꯑꯃꯅ ꯌꯨꯝꯒꯤ ꯃꯧꯅ ꯑꯗꯨꯝ ꯊꯥꯅꯔꯝꯃꯤꯀꯣ ꯌꯦꯡꯁꯦ ꯑꯗꯨꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯂꯪꯐꯩ ꯆꯠꯂꯒ ꯊꯕꯛ ꯂꯣꯏ ꯁꯨꯅꯔꯝꯃꯦꯕ ꯃꯁꯥ ꯌꯥꯝ ꯀꯜꯂꯝꯃꯦ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯋꯥ ꯅꯨꯡꯁꯤꯠ ꯌꯥꯝ ꯐꯕꯅꯤꯅ ꯃꯔꯝꯗꯤ ꯃꯣꯏꯁꯦ ꯐ꯭ꯔꯦꯁ ꯏꯌꯔ ꯌꯥꯝ ꯐꯪꯕ ꯃꯁꯥꯁꯦ ꯃꯨꯚꯃꯦꯟ ꯌꯥꯝ ꯇꯧꯕ ꯊꯕꯛ ꯁꯨꯔꯃꯤꯅ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯑꯌꯥꯝꯕꯅ ꯊꯝꯗ꯭ꯔꯥ ꯀꯣꯟꯐꯥꯏꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯊꯕꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯏꯃꯨꯡꯒꯤ ꯋꯥꯏ ꯇꯥꯁꯜꯂꯒ ꯂꯣꯏꯔꯦꯅ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯡꯁꯦ ꯅꯥꯗꯅꯕ ꯅꯥꯏꯅ ꯑꯍꯟꯁꯤꯡꯅ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯁꯦ ꯋꯥꯈꯜ ꯌꯥꯝ ꯂꯩ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨꯀꯣ ꯃꯣꯏꯗꯤꯀꯣ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯞ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯇꯧꯕ ꯉꯝꯃꯤꯅꯤ ꯀꯩꯅꯣ ꯋꯥꯏꯕꯀꯣ ꯑꯗꯨꯗ ꯇꯨꯜꯁꯤꯕꯣꯡꯗ ꯇꯨꯜꯁꯤ ꯊꯥꯔꯝꯃꯤꯁꯦ ꯀꯩꯅꯣ ꯃꯧ ꯈꯔ ꯁꯝꯖꯜꯂꯒꯦ ꯃꯧ ꯑꯅꯧꯕꯤꯅ ꯊꯣꯛꯂꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯑꯌꯨꯛꯇ ꯃꯤꯅꯤꯠ ꯑꯃꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯅꯣꯟꯊꯔꯒ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯂꯥꯏ ꯈꯣꯏꯔꯝꯃꯦꯕ ꯑꯇꯩ ꯃꯤ ꯆꯪꯗꯁꯨ ꯃꯧꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯜꯁꯤꯕꯣꯡ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯒꯤ ꯃꯤꯅ ꯇꯨꯜꯁꯤ ꯃꯅꯥꯛꯇ ꯆꯪ ꯇꯥꯔꯁꯨ ꯇꯨꯜꯁꯤꯗꯨꯅ ꯀꯣꯜꯂꯤꯕ ꯌꯥꯒꯥ ꯈꯔꯗꯨꯗꯤ ꯃꯥꯅ ꯃꯉꯣꯟꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯒꯦ ꯑꯣꯛꯁꯤꯖꯦꯟꯁꯦ ꯌꯥꯝꯅ ꯄ꯭ꯌꯨꯔꯤꯐꯥꯏꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯇꯨꯜꯁꯤꯗꯨꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯕꯦꯛꯇꯦꯔꯤꯌꯥ ꯚꯥꯏꯔꯁ ꯃꯌꯥꯝ ꯆꯪꯉꯛꯀꯗꯧꯁꯦ ꯃꯥ ꯂꯣꯏ ꯉꯥꯛꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯉꯝꯃꯦꯕ ꯇꯨꯜꯁꯤꯗ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯥꯏ ꯖꯒꯥꯗꯣ ꯂꯣꯏꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯣꯏ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯥꯛꯇꯪ ꯃꯥꯅ ꯅꯨꯄꯤꯗ ꯅꯣꯟꯊꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯇꯧꯔꯤꯉꯩꯗ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯃꯁꯥꯁꯦ ꯌꯥꯝ ꯐꯩ ꯃꯇꯝꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯒꯦ ꯎꯇꯣꯡꯗ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯦ ꯐꯤ ꯑꯃ ꯄꯥꯏꯔꯣ ꯏꯁꯤꯡ ꯇꯧꯔꯣ ꯁꯦꯡꯗꯣꯛꯑꯣ ꯇꯛꯊꯣꯛꯑꯣ ꯀꯣꯛꯇ꯭ꯔꯥ ꯀꯣꯛꯏꯀꯣ ꯀꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯪꯁꯀꯤ ꯏꯌꯥꯔꯋꯦꯁꯦ ꯃꯥꯅ ꯉꯥꯛꯇꯪ 4-5ꯔꯛ ꯁꯣꯔ ꯍꯣꯟꯖꯤꯟꯈꯤꯕꯗꯨꯅ ꯆꯪꯈ꯭ꯔꯦꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯗꯣ ꯀ꯭ꯂꯤꯟꯁꯤꯡ ꯇꯧꯕꯤꯔꯝꯃꯦꯕ ꯉꯥꯛꯇꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕ ꯃꯤꯅꯤꯠ ꯑꯃꯃꯝꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤꯁꯦ ꯍꯨꯏꯗꯕꯨ ꯇꯛ ꯊꯝꯃꯝꯃꯒ ꯇꯧꯕꯩ ꯃꯇꯝꯗꯨꯗꯤ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯈꯣꯏꯔꯝꯗ꯭ꯔꯣ ꯑꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯇꯥꯟꯖꯥꯗꯣ ꯃꯥꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯥꯁꯦ ꯀ꯭ꯂꯤꯟꯁꯤꯡ ꯇꯧꯕꯒꯤ ꯗꯤꯇꯣꯛꯁꯤꯐꯥꯏ ꯇꯧꯕꯒꯤ ꯃꯇꯝ ꯐꯪꯉꯦꯕ ꯑꯗꯨ ꯇꯨꯜꯁꯤꯗꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯅꯩꯈꯥꯏ ꯂꯥꯛꯑꯃꯦ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯗ꯭ꯔꯣ ꯁꯦ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯇꯨꯜꯁꯤ ꯊꯥꯎ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯩꯇ꯭ꯔꯕ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯗꯅꯕꯅꯦ ꯃꯌꯥꯝ ꯀꯥꯟꯅꯕ ꯑꯃꯨꯛꯇ ꯊꯦꯡꯅꯔꯝꯗꯕ 24 ꯑꯋꯥꯔ ꯑꯣꯛꯁꯤꯖꯦꯟ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯔꯤꯂꯤꯁ ꯇꯧꯕ ꯄꯥꯝꯕꯤꯗꯨꯅꯦ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏड ꯃꯤꯅꯤꯠ ꯑꯃꯗ ꯊꯥꯗꯣꯛꯇꯕ ꯄꯥꯝꯕꯤꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯇꯨꯜꯁꯤꯁꯤ ꯑꯗꯨꯒꯨꯝꯕ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯛꯄ 24 ꯑꯋꯥꯔ ꯊꯥꯗꯣꯛꯄꯁꯦ 8ꯅꯤꯅꯦ ꯁꯤ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝꯗꯗꯤ 5-6 ꯈꯛꯇꯅꯤꯅꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯃꯅ 8ꯅꯤꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯤꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯇꯨꯜꯁꯤꯁꯦ ꯑꯇꯣꯞꯄꯒ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯐꯩ ꯍꯥꯏꯅꯗ꯭ꯔꯣ ꯃꯌꯥꯝ ꯇꯥꯕꯤꯕ꯭ꯔꯥ ꯅꯣꯏ ꯇꯨꯜꯁꯤꯗꯨꯗꯤ ꯐꯕꯅꯦ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯇꯩꯒ ꯔꯤꯖꯜ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯒꯅꯦꯕ ꯃꯆꯜꯁꯨ 8 ꯑꯣꯏꯔꯤ ꯁꯤꯖꯤꯟꯅꯕꯩ ꯅꯤꯌꯣꯝꯒꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯃꯣꯗꯤꯐꯥꯏ ꯇꯧꯒꯗꯕꯅꯦꯃꯦ ꯗ꯭ꯔꯣꯞ 2 ꯍꯥꯏ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯗ꯭ꯔꯣꯞ 2 ꯍꯥꯏ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦꯕ ꯀꯣ ꯗ꯭ꯔꯣꯞ ꯑꯩꯈꯣꯏ ꯅꯥꯔꯀꯥꯟ ꯗ꯭ꯔꯣꯞ 2 ꯊꯛꯑꯒꯗꯤ ꯂꯣꯛ ꯊꯨꯡꯕꯕꯨ ꯐꯠꯇꯕꯅꯦ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯣꯞ 4 ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯑꯕ ꯁꯦ ꯌꯥꯝ ꯑꯦꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯁꯠ ꯗꯥꯏꯔꯦꯛ ꯂꯩꯁꯤꯗ ꯍꯥꯞꯄꯒ ꯁꯠ ꯏꯁꯤꯡꯒ ꯊꯛꯆꯤꯟꯈꯤꯕ ꯂꯩ ꯍꯥꯞꯄꯁꯦ ꯂꯩꯁꯦ ꯈꯤꯇꯪꯗꯤ ꯃꯥꯒꯤ ꯄꯋꯥꯔꯁꯦ ꯈꯔ ꯀꯟꯕꯅꯦ ꯃꯥꯁꯨ ꯌꯥꯒꯥꯗꯣ ꯆꯥꯕ ꯊꯛꯄ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯤ ꯁꯥꯏꯅꯁ ꯅꯥꯔꯒꯗꯤ ꯇꯛ ꯁꯥꯏꯅꯁꯀꯤꯗꯃꯛꯇ ꯑꯣꯏꯗꯣꯏꯗꯤ ꯕꯣꯇꯜꯁꯦ ꯑꯇꯣꯞꯄꯒ ꯃꯥꯟꯅꯍꯟꯒꯅꯨꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯈꯨꯟ ꯎꯠꯄꯗꯣ ꯌꯦꯇꯨꯝ ꯃꯆꯥꯅ ꯍꯨꯠꯂꯣꯕ ꯁꯥꯏꯅꯁꯀꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯎꯅ ꯇꯥꯔꯗꯤ ꯁꯥꯗꯅ ꯈꯥꯡ ꯉꯝꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯁꯤꯁꯨ ꯅꯣꯂꯦꯖ ꯌꯦꯡꯉꯣ ꯉꯁꯤ ꯑꯩꯈꯣꯏ ꯈꯪꯅꯕꯗꯒꯤ ꯑꯩꯅ ꯅꯣꯂꯦꯖ ꯃꯆꯥ ꯑꯗꯨꯝ ꯄꯤꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈ꯭ꯔꯥ ꯑꯩ ꯉꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯃꯦꯊꯠ ꯑꯃ ꯄꯨꯊꯣꯛꯑꯦ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯣꯏ ꯕꯣꯇꯜꯁꯦ ꯑꯇꯣꯞꯄ ꯂꯣꯛ ꯊꯨꯡꯕꯩ ꯊꯥꯗꯕꯒꯗꯤ ꯑꯗꯨꯒ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯥꯏꯗꯤꯌꯥꯁꯦ ꯁꯠ ꯄꯨꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯌꯦꯡꯉꯒ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯁꯤꯟꯕ ꯄꯜꯍꯟꯒꯦ ꯍꯤꯗꯥꯛꯁꯤ ꯌꯦꯡꯉꯒ ꯀꯨꯏꯅ ꯍꯟꯖꯤꯟ ꯄꯥ ꯂꯩꯔꯝꯃꯦꯕ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯄꯥꯁꯦ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯦꯕ ꯁꯥꯊꯤꯕ ꯄ꯭ꯔꯖꯦꯟꯇꯗꯤ ꯔꯣꯀꯦꯠꯀꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯄ꯭ꯔꯖꯦꯟꯁꯤ ꯑꯗꯨꯝ ꯐꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯍꯤꯡꯅꯤ ꯈꯪꯉꯦꯕ ꯑꯗꯨꯅ ꯄꯥꯁꯀꯤꯗꯃꯛꯇ ꯑꯣꯏꯅ ꯍꯧꯈꯤꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯦ ꯑꯌꯥꯝꯕ ꯀꯥꯎꯔꯣꯏ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯦ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯇꯨꯜꯁꯤꯁꯤꯃꯨꯛ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃꯇꯪ ꯄꯟꯖꯔꯛꯀꯦ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯀꯥꯟꯅꯕꯁꯦ ꯍꯥꯏꯐꯦꯠ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯅꯤ ꯌꯥꯝ ꯁꯥꯊꯤꯕ ꯂꯪꯁꯇ ꯁꯣꯏꯜ ꯇꯧꯕ ꯐꯔꯤꯕꯅꯤꯅꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯃꯅ ꯄꯣꯝꯃꯛꯀꯗꯧꯕ ꯂꯪꯁꯁꯦ ꯕꯦꯔꯥ ꯌꯥꯝ ꯀꯥꯕꯅꯦ ꯂꯥꯏꯌꯦꯡꯕ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯂꯪꯁꯇ ꯀꯦꯟꯁꯔ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯍꯦꯛ ꯍꯣꯟꯖꯜꯂꯛꯄ ꯃꯉꯣꯟꯗ ꯇꯥꯔꯦ ꯍꯦꯛ ꯍꯣꯟꯖꯜꯂꯛꯄ ꯄꯨꯝꯅꯃꯛꯁꯤ
ꯃꯄꯥꯟꯗꯒꯤ ꯐꯠꯇꯕ ꯍꯣꯟꯖꯟꯕꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯟꯅ ꯃꯥꯌꯣꯛꯅꯗ꯭ꯔꯣ ꯂꯣꯏ ꯊꯦꯡꯅ ꯂꯩꯔꯕꯅꯤꯅ ꯋꯥꯕꯅꯦꯃꯦ ꯂꯪꯁꯇ ꯀꯦꯟꯁꯔ ꯇꯧꯕꯗ ꯑꯩꯅ ꯂꯥꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯕ ꯌꯥꯎꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯃꯤ ꯐꯌꯥꯝ ꯂꯥꯟꯒꯗꯕꯅꯦ ꯑꯗꯨ ꯂꯥꯜꯂꯁꯨꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯗꯣꯛꯑꯦꯕ ꯁꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯆꯥꯡ ꯁꯦꯡꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯌꯥꯝ ꯀꯤꯔꯝꯃꯦ ꯁꯤ ꯊꯥꯔꯒ ꯁꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯍꯥꯟꯅ ꯐꯖꯅ ꯅꯦꯒꯣꯁꯤꯌꯦꯠ ꯑꯃ ꯇꯧꯔꯒ ꯊꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯀꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯃꯈꯛ ꯊꯥꯒꯤ ꯊꯥꯕ ꯇꯠꯈꯤ ꯌꯥꯝ ꯐꯕ ꯑꯃ ꯑꯣꯏ ꯑꯩꯅ ꯁ꯭ꯇꯦꯝ ꯁꯦꯜ ꯊꯥꯒꯠꯂꯤꯃꯦ ꯃꯣꯏ ꯃꯄꯨꯗ ꯐꯖꯅ ꯃꯆꯥꯗꯕꯨ ꯍꯥꯏꯕꯗꯤ ꯅꯣꯏꯅꯅꯦ ꯅꯣꯏ ꯃꯃꯥꯁꯦ ꯍꯤꯡꯒꯗꯕ ꯑꯣꯏꯔꯕ ꯖꯔ ꯐꯒꯠꯂꯛꯀꯅꯤ ꯇꯠꯀꯗꯕ ꯑꯣꯏꯔꯕ ꯄꯠ ꯇꯠꯀꯅꯤ ꯁꯤ ꯇꯥꯕꯗ ꯇꯠꯇ꯭ꯔꯣ ꯇꯠꯂꯝꯒꯅꯤꯗ ꯁꯤꯒꯗꯧꯕ ꯂꯩꯔꯗꯤ ꯄꯠ ꯇꯠꯄꯅꯦ ꯁꯤꯃ ꯈꯪꯉꯣ ꯍꯥꯏꯗꯣꯛꯑꯣꯏ ꯑꯗꯨꯝ ꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯃꯥꯏ ꯀꯥꯟꯅꯕꯁꯤ ꯁꯤꯗꯁꯨ ꯃꯌꯥꯝ ꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯟꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯕꯤꯄꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯔꯦ ꯂꯪꯁ ꯁ꯭ꯋꯦꯜ ꯇꯧꯕ ꯍꯥꯏꯄꯔꯇꯦꯟꯁꯟ ꯕꯤꯄꯤ ꯑꯗꯨꯝ ꯃꯥ ꯆꯥꯡ ꯑꯃ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯀꯟꯇ꯭ꯔꯣꯜ ꯐꯖꯅ ꯇꯧꯋꯤꯀꯣ ꯕꯤꯄꯤ ꯅꯥꯔꯔꯣꯏ ꯍꯥꯏꯇꯥꯔꯦ ꯅꯥꯗꯕ ꯃꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯇꯨꯜꯁꯤꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯕꯤꯄꯤ ꯅꯥꯔꯛꯑꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯔꯝꯗꯤ ꯃꯥꯏ ꯀ꯭ꯂꯤꯟꯁꯤꯡ ꯌꯥꯝ ꯀꯜꯂꯦꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏ ꯅꯨꯡꯁꯤꯠ ꯁꯦꯡꯉꯦ ꯀꯥꯏꯅ ꯍꯥꯏꯅꯗ꯭ꯔꯣ ꯃꯤꯅ ꯑꯗꯨ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯁꯤꯁꯨꯀꯣ ꯑꯗꯨꯅ ꯆꯣꯛꯊꯕꯒꯨꯝꯕ ꯑꯗꯒꯤ ꯑꯣꯅꯤꯡ ꯁꯥꯅꯤꯡꯕꯒꯨꯝꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯑꯦꯁꯤꯗꯤꯇꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯃꯥꯛꯇꯒꯤ ꯊꯥꯗꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯁꯤꯠ ꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯇꯧꯔꯛꯄ ꯇꯥꯔꯗꯤ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯁꯤ ꯐꯨꯒꯠꯂꯒ ꯈꯅꯥꯎ ꯐꯨꯟꯗꯣꯏꯅꯤ ꯑꯦꯁꯣꯐꯦꯒꯁꯇ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯁꯨ ꯐꯍꯜꯂꯤ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯑꯊ꯭ꯔꯥꯏꯇꯤꯁ ꯌꯦꯡꯉꯨ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯕ ꯑꯊ꯭ꯔꯥꯏꯇꯤꯁ ꯃꯌꯥꯝꯅ ꯇꯥꯡꯗ ꯇꯧꯕꯗꯣ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯍꯟꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯒꯥꯎꯠ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯛ ꯑꯦꯁꯤꯠ ꯋꯥꯡꯕꯗꯣ ꯀꯣ ꯑꯊ꯭ꯔꯥꯏꯇꯤꯁꯁꯦ ꯐꯩ ꯍꯥꯏꯁꯤꯅꯤ ꯑꯁ ꯑꯦꯖꯃꯥ ꯐꯩꯒ ꯍꯥꯏꯖꯨꯗꯣ ꯌꯥꯝ ꯁꯥꯊꯤꯗ꯭ꯔꯣ ꯑꯦꯖꯃꯥꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯥꯏꯌꯦꯡꯕꯗ ꯌꯥꯝ ꯋꯥꯗ꯭ꯔꯣ ꯑꯦꯖꯃꯥ ꯐꯩꯒ ꯍꯥꯏꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯍꯟꯒꯗꯕꯅꯦ ꯑꯦꯖꯃꯥꯁꯦ ꯋꯥꯟꯁ ꯑꯃꯨꯛ ꯐꯖꯅ ꯅꯥꯕ ꯂꯥꯏꯌꯦꯡꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯃꯥꯁꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯍꯦꯟꯖꯜꯂꯛꯇꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯣ ꯑꯗꯨꯝ ꯂꯩꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯑꯦꯖꯃꯥ ꯅꯥꯔꯦꯅ ꯑꯩꯈꯣꯏꯅꯅꯦ ꯀꯔꯤꯝꯇ ꯇꯧꯗꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯇꯥꯔꯦ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯆꯥꯅꯕ ꯍꯤꯗꯥꯛ ꯈꯔ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ ꯆꯨꯝꯕ꯭ꯔꯥ ꯃꯥꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯦꯟꯖꯜꯂꯛꯇꯅꯕ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯗꯨꯒ ꯑꯣꯔꯒꯥꯅꯤꯛꯁꯨ ꯑꯣꯏꯕ ꯄꯣꯠ ꯁꯤꯖꯤꯟꯅꯒꯗꯕ ꯗꯣꯛꯇꯔꯒꯤ ꯆꯥ ꯇꯥꯔꯗꯤ ꯖꯁ ꯑꯦꯖꯃꯥ ꯐꯅꯕꯅ ꯀꯨꯏꯅ ꯆꯥ ꯇꯥꯔꯗꯤ ꯁꯣꯝꯒꯤ ꯆꯈꯥꯎꯒ ꯀꯤꯅꯤꯒꯗꯤ ꯄꯨꯔꯥ ꯐꯣꯏꯗꯠꯈ꯭ꯔꯅꯤ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯜꯁꯔ ꯀꯥꯟꯅꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯀꯩꯗꯧꯕ ꯄ꯭ꯔꯗꯛ ꯀꯝꯕꯥꯏꯅꯦꯁꯟꯗ ꯁꯤ ꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯑꯩꯗꯤꯀꯣ ꯃꯥꯏ ꯀꯥꯟꯅꯕꯁꯤ ꯌꯥꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯦꯅꯤꯃꯤꯌꯥ ꯍꯥꯏꯕꯗꯤ ꯏ ꯋꯥꯠꯄꯩ ꯂꯥꯏꯅꯥ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜ ꯕ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕꯗꯒꯤ ꯑꯣꯏꯔꯛꯄ ꯑꯦꯅꯤꯃꯤꯌꯥ ꯑꯅꯥꯕꯗꯣ ꯁꯤꯁꯦ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯐꯍꯜꯂꯦꯒ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯑꯣꯁꯤꯃꯝ ꯕꯦꯁꯤꯂꯤꯀꯝ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯃꯆꯜ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯑꯍꯥꯟꯕ ꯇꯨꯜꯁꯤ ꯃꯈꯜ ꯇꯥꯏꯞ ꯇꯨꯜꯁꯤꯅꯤ ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦ ꯇꯧꯔꯝꯃꯤꯁꯦ ꯃꯥꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯕꯦꯁꯤꯂꯤꯀꯝꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯂꯗ ꯚꯦꯁꯦꯜꯁꯦ ꯐꯖꯅ ꯀ꯭ꯂꯤꯟꯁꯤꯡ ꯇꯧꯋꯦ ꯃꯥꯅ ꯀꯣ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯏꯒꯤ ꯎꯇꯣꯡꯁꯤꯡꯁꯤꯗ ꯐꯠꯇꯕ ꯂꯩꯇ ꯇꯥꯔꯒꯗꯤ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯥꯛꯄ ꯊꯣꯛꯇ꯭ꯔꯣ ꯕ꯭ꯂꯗ ꯁꯥꯔꯀꯨꯂꯦꯁꯟꯁꯦ ꯑꯣꯀꯦ ꯁꯤꯅꯅꯤ ꯑꯗꯨꯅ ꯃꯥꯁꯤ ꯃꯃꯤꯡꯗꯤ ꯃꯣꯏ ꯃꯈꯜꯁꯦ ꯍꯥꯏꯔꯞ ꯃꯥꯟꯅꯕꯅꯤꯀꯣ ꯑꯣꯁꯤꯃꯝ ꯁꯦꯡꯇꯝ ꯍꯥꯏꯕ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ ꯁꯤꯖꯟꯅꯦꯜ ꯐꯦꯕꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯩ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯑꯦꯂꯔꯖꯤꯒꯨꯝꯕ ꯌꯥꯝ ꯇꯧꯒꯜꯂꯤ ꯁꯤꯖꯟꯅꯦꯜ ꯐꯦꯕꯔ ꯍꯥꯏꯁꯤꯀꯣ ꯑꯦꯂꯔꯖꯤ ꯃꯇꯝꯒꯤ ꯌꯥꯝ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤꯁꯦ ꯀꯥꯂꯦꯟ ꯍꯦꯛ ꯂꯣꯏꯈ꯭ꯔꯗꯤ ꯐꯔꯦ ꯏꯪꯊꯝꯊꯥ ꯍꯦꯛ ꯍꯧꯕ ꯏꯪꯊꯝꯊꯥꯁꯦ ꯑꯃꯨꯛ ꯐꯔꯒ ꯀꯥꯂꯦꯟ ꯌꯧꯔꯒ ꯍꯧꯕ ꯂꯩꯕꯅꯤꯀꯣ ꯑꯗꯨ ꯐꯩꯁꯦ ꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦ ꯐꯦꯕꯔꯒꯁꯨ ꯍꯥꯏꯅ ꯑꯗꯨꯝ ꯈꯪꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯅ ꯑꯦꯖꯃꯥꯁꯨ ꯐꯩ ꯃꯁꯜꯁꯤꯅ ꯑꯣꯁꯤꯃꯝ ꯍꯤꯅꯝ ꯁꯤꯝ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯃꯁꯜꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯥꯟꯅꯒꯦ ꯀꯣꯜ ꯑꯦꯁꯤꯗꯤꯇꯤ ꯐꯍꯜꯂꯦ ꯑꯩꯈꯣꯏꯅ ꯀꯣꯜ ꯑꯦꯁꯤꯗꯤꯇꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯤꯀꯣ ꯑꯦꯛꯁꯦꯁ ꯑꯦꯛꯁꯤꯠ ꯄ꯭ꯔꯗꯛꯁꯟ ꯐ꯭ꯔꯣꯝ ꯁ꯭ꯇꯣꯃꯥꯛꯇꯒꯤ ꯑꯦꯛꯁꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯦꯁꯤꯠꯀꯤ ꯁꯔꯨꯛꯁꯤ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯤ ꯐꯩ ꯍꯥꯏꯁꯤꯀꯣ ꯀꯣꯜ ꯑꯦꯁꯤꯗꯤꯇꯤꯁꯤ ꯐꯍꯜꯂꯦ ꯁ꯭ꯇꯣꯃꯥꯛ ꯄꯦꯟ ꯐꯍꯜꯂꯦ ꯄꯨꯛꯇ ꯅꯥꯕꯗꯣ ꯆꯈꯥꯎꯗ ꯅꯥꯕꯗꯣ ꯐꯍꯜꯂꯦ ꯀꯣꯟꯁꯇꯤꯄꯦꯁꯟ ꯐꯩ ꯃꯌꯥꯝꯅ ꯀꯣꯟꯁꯇꯤꯄꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅꯗꯤ ꯄꯟꯕ ꯃꯥꯒꯤ ꯃꯔꯝꯁꯦ ꯀꯗꯥꯏꯐꯥꯎꯕ ꯌꯥꯝ ꯁꯥꯊꯤꯒꯦ ꯂꯥꯏꯐꯁꯤ ꯀꯩꯅꯣ ꯇꯧꯕ ꯊ꯭ꯔꯤꯠ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤꯅꯦ ꯀꯣꯟꯁꯇꯤꯄꯦꯁꯟ ꯍꯥꯏꯁꯦ ꯃꯥꯅ ꯊꯣꯛꯂꯛꯏꯕ ꯑꯅꯥꯕꯁꯤꯡꯁꯤ ꯌꯦꯡꯁꯤ ꯅꯩꯅꯁꯦ ꯑꯝꯇ ꯈꯣꯡ ꯍꯥꯝꯕ ꯃꯇꯝꯗ ꯕꯦꯔꯥ ꯀꯥꯕ ꯍꯥꯏꯁꯦ ꯑꯅꯥꯕ ꯂꯣꯏ ꯂꯥꯛꯑꯗꯧꯅꯤ
ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ ꯐꯠꯇꯕꯁꯤꯕꯨ ꯃꯄꯥꯟꯗ ꯃꯇꯝ ꯆꯥꯅ ꯄꯨꯊꯣꯛꯇ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯔꯛꯀꯗꯧꯕꯁꯤ ꯀꯩꯅꯣ ꯐꯠꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯀꯨꯏꯅ ꯊꯝꯕꯗꯕꯨ ꯀꯩꯅꯣ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤ ꯀꯣꯟꯁꯇꯤꯄꯦꯁꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯀꯣꯟꯁꯇꯤꯄꯦꯁꯟꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯐꯒꯗꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯅ ꯆꯥꯕ ꯆꯤꯟꯖꯥꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯗꯅꯦ ꯑꯩꯅ ꯈꯣꯡ ꯍꯥꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯏꯁꯥ ꯈꯪꯒꯅꯦꯕ ꯁꯤ ꯆꯥꯔꯒꯗꯤ ꯅꯨꯡꯉꯥꯏ ꯁꯤ ꯆꯥꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯆꯥꯔꯅꯨꯀꯣ ꯈꯪꯕꯤꯒꯗꯕ ꯑꯃ ꯃꯔꯝꯗꯤ ꯄꯥꯏꯜ ꯅꯥꯗꯕ ꯃꯤ ꯂꯤꯁꯤꯡꯗ ꯂꯤꯁꯤꯡ ꯄꯥꯏꯜ ꯅꯥꯔꯅꯤ ꯍꯥꯏꯔꯦ ꯄꯥꯏꯜ ꯑꯁꯤꯗꯤ ꯀꯝꯄꯜꯁꯔꯤꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯇꯝꯗ ꯄꯥꯏꯜ ꯅꯥꯔꯛꯀꯗꯕ ꯃꯐꯝꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯖꯤꯟꯅꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯅꯝꯕꯔ 2ꯁꯤ ꯇꯧ ꯂꯩꯔꯕꯅꯤꯅ ꯃꯥꯁꯦ ꯉꯥꯛꯇ ꯉꯥꯛꯇ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯁꯣꯜꯂꯛꯀꯅꯤ ꯃꯥꯏ ꯃꯁꯜꯗꯤ ꯀꯝꯄꯜꯁꯔꯤ ꯁꯣꯟꯗꯧ ꯂꯩꯔꯦꯕ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯥꯗꯁꯨ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯏꯜꯒꯨꯝꯕ ꯍꯦꯃꯣꯔꯦꯖꯁꯤ ꯅꯥꯔꯦꯗꯅꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯄꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯥ ꯐꯍꯜꯂꯦꯕ ꯀꯩꯗꯧꯕ ꯍꯧꯖꯤꯛꯀꯤ ꯑꯣꯁꯤꯃꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯁꯤꯝ ꯍꯥꯏꯕ ꯃꯁꯜꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯗꯧꯕ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦ ꯀꯣꯟꯁꯇꯤꯄꯦꯁꯟ ꯐꯍꯜꯂꯤꯅꯣꯗ ꯂꯦꯛꯖꯦꯇꯤቭ ꯄ꯭ꯔꯣꯄꯔꯇꯤ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡ ꯍꯥꯝꯅꯤꯡꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯎꯜꯁ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯁꯇꯥꯏꯟꯁꯤꯡꯁꯦ ꯐꯖꯅ ꯃꯨꯚꯃꯦꯟꯁꯦ ꯅꯣꯔꯃꯦꯜ ꯇꯧꯍꯜꯂꯦꯕ ꯑꯩꯈꯣꯏꯅ ꯈꯣꯡ ꯆꯥꯡ ꯅꯥꯏꯅ ꯍꯥꯝꯃꯛꯄ ꯆꯥꯕ ꯇꯨꯝꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯈꯥꯎꯗꯒꯤ ꯊꯥꯗꯣꯛꯄ ꯑꯦꯁꯤꯗꯁꯤꯃ ꯂꯩꯔꯦ ꯏꯟꯇꯦꯁꯇꯥꯏꯟꯒꯤꯁꯨ ꯃꯥꯒꯤ ꯔꯣꯜ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯏꯟꯇꯦꯁꯇꯥꯏꯟꯅ ꯃꯥꯒꯤ ꯍꯣꯔꯃꯣꯟ ꯑꯦꯁꯤड ꯃꯉꯣꯟꯗꯁꯨ ꯊꯥꯗꯣꯛꯆꯩꯅꯤꯀꯣ ꯇꯧꯕꯗꯣ ꯃꯥꯏꯁꯦ ꯚꯥꯏꯕ꯭ꯔꯦꯁꯟ ꯑꯃ ꯇꯧꯔꯤꯑꯕ ꯆꯥꯕ ꯇꯨꯝꯅꯕ ꯆꯥꯡ ꯑꯃ ꯂꯩꯔꯤꯑꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣই ꯄꯨꯛꯁꯤꯗ ꯈꯣꯡꯕꯒ ꯃꯥꯟꯕ ꯃꯌꯥꯝ ꯇꯥꯔꯝꯒꯅꯤꯗ ꯅꯥꯀꯣꯡꯅ ꯑꯗꯨꯝ ꯇꯥꯎ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯞꯄꯜꯂꯣ ꯅꯥꯀꯣꯡꯅ ꯑꯗꯨꯝ ꯇꯥꯎ ꯃꯥꯏ ꯃꯈꯣꯟ ꯑꯗꯨꯝ ꯇꯥꯒꯅꯤ ꯀ꯭ꯂꯤꯛ 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 ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯝꯒꯅꯤꯗ ꯇꯥꯕꯅꯦ ꯃꯥꯏ ꯃꯨꯚꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯀꯟꯅ ꯈꯣꯡꯉꯛꯑꯒꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯆꯨꯝꯕ꯭ꯔꯥ ꯑꯗꯣ ꯀꯟꯅ ꯚꯥꯏꯕ꯭ꯔꯦꯁꯟ ꯇꯧꯔꯤꯅꯤ ꯑꯗꯣ ꯀꯟꯅ ꯚꯥꯏꯕ꯭ꯔꯦꯁꯟ ꯇꯧꯕꯁꯦ ꯐꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯟꯇꯦꯁꯇꯥꯏꯟꯁꯤꯡꯁꯦ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯨꯅ ꯆꯥꯕꯒ ꯇꯨꯝꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯁꯜꯁꯤ ꯌꯥꯎꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯒ꯭ꯔꯦꯇꯤꯁꯤꯃꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯃꯃꯥꯡꯗ ꯑꯣꯁꯤꯃꯝ ꯑꯗꯨꯝ ꯄꯜꯂꯦ ꯃꯁꯜꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯥꯟꯅꯒꯦ ꯃꯇꯝꯗ ꯑꯦꯅꯤꯃꯤꯌꯥꯁꯦ ꯏ ꯋꯥꯠꯄꯒꯤꯁꯨ ꯐꯩ ꯁ꯭ꯇꯣꯃꯥꯛ ꯄꯦꯟ ꯐꯩ ꯀꯣ ꯚꯥꯏꯔꯦꯟ ꯅꯠꯇ꯭ꯔꯒ ꯁꯤꯖꯅꯦꯜ ꯐꯦꯕꯔꯁꯦ ꯐꯩ ꯍꯥꯏꯀꯣ ꯚꯥꯏꯔꯦꯜ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄ ꯉꯁꯥꯏꯒꯤ ꯁꯤꯖꯅꯦꯜ ꯍꯦ ꯐꯦꯕꯔ ꯍꯥꯏꯁꯦꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯀꯣꯜ ꯑꯦꯁꯤꯗꯤꯇꯤꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯁꯤꯁꯦ ꯀꯥꯟꯅꯩ ꯍꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤ ꯄꯤꯛꯈ꯭ꯔꯕ ꯃꯆꯥ ꯑꯩꯈꯣꯏꯅ ꯊꯥꯖꯔꯝꯗꯕ ꯄꯣꯠꯁꯤꯗ ꯇꯨꯜꯁꯤ ꯗ꯭ꯔꯣꯞꯁꯤꯅ ꯀꯥꯟꯅꯔꯝꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯃꯆꯜꯁꯤꯅ ꯃꯆꯜ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯍꯥꯏꯔꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯣꯛ ꯊꯨꯡꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯀꯐꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯡ ナꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯂꯣꯛ ꯊꯨꯡꯉꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯤ ꯁꯤꯖꯤꯟꯅꯔꯤꯉꯩꯗ ꯃꯤꯅ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯂꯣꯛ ꯊꯨꯡꯕ ꯐꯅꯤ ꯍꯥꯏꯔꯒ ꯂꯣꯛ ꯊꯨꯡꯉꯛꯄ ꯃꯤ ꯌꯥꯎꯗ꯭ꯔꯥ ꯌꯥꯎꯔꯝꯒꯅꯤ ꯁꯤꯖꯤꯟꯅꯔꯤꯉꯩꯗ ꯌꯥꯎꯏꯀꯣ ꯗꯣꯁ ꯅꯦꯝꯃꯝꯃꯦꯕꯗꯣ ꯑꯩꯈꯣꯏꯅ ꯗꯣꯁ ꯑꯅꯤ ꯇꯧꯕꯁꯦ ꯌꯥꯗꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯉꯦꯕ ꯑꯩꯅ ꯗꯣꯁ ꯍꯦꯟꯒꯠꯂꯒꯅ ꯑꯍꯟ ꯅꯪ ꯁꯤꯗꯤ ꯌꯥꯏ ꯍꯥꯏꯕ ꯗꯣꯁ 3 ꯗ꯭ꯔꯣꯞ 3ꯒꯨꯝꯕ 4ꯒꯨꯝꯕ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯑꯁꯤ ꯈꯛꯇꯪ ꯁꯤꯖꯤꯟꯅꯔꯒ ꯑꯇꯣꯞꯄ ꯁꯤꯖꯤꯟꯅꯗꯦꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯗꯤ ꯌꯥꯏꯑꯕ ꯁꯤ ꯈꯛꯇꯅ ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯁꯤꯖꯅꯦꯜ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯒꯤ ꯕꯦꯛꯇꯔꯤꯌꯥꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯒꯤ ꯚꯥꯏꯔꯁꯁꯤ ꯃꯣꯏꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯁꯤ ꯃꯥꯅ ꯐꯥꯏꯠ ꯇꯧꯕꯁꯦ ꯗꯣꯁ ꯑꯅꯤꯗꯨꯅ ꯉꯝꯗꯦꯕ ꯗꯣꯁ 4ꯒꯨꯝꯕ ꯄꯤꯁꯜꯂꯣꯕ ꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯇꯣꯞꯄ ꯆꯥ ꯇꯥꯔꯒꯗꯤ ꯗꯣꯁ 2 ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯈꯛꯇꯪ ꯇꯧ ꯇꯥꯔꯗꯤ ꯃꯥꯏ ꯗ꯭ꯔꯣꯞ 2ꯅ ꯌꯥꯗꯦꯀꯣ ꯗ꯭ꯔꯣꯞ ꯑꯩꯈꯣꯏꯒꯤ ꯗꯣꯁ ꯅꯦꯝ ꯇꯧꯔꯤꯅꯤ ꯑꯗꯨꯃ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯜꯁꯔ ꯐꯩ ꯁꯤꯃ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯦꯛ ꯗꯤꯚꯦꯂꯞꯃꯦꯟ ꯇꯧꯏ ꯋꯦꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯀꯣ ꯌꯥꯝ ꯁꯥꯊꯤꯕ ꯔꯣꯜ ꯌꯥꯝ ꯂꯧꯔꯝꯃꯦ ꯃꯥꯅꯀꯣ ꯋꯦꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯁꯨ ꯀꯩꯅꯣ ꯂꯧꯔꯝꯃꯦꯅ ꯑꯗꯨꯗꯤ ꯂꯥꯂꯦꯟꯃꯦꯟꯁꯤꯌꯥ ꯀꯣ ꯔꯣꯂꯤꯅꯥ ꯍꯥꯏꯅ ꯁꯤꯗ ꯀꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯂꯣꯛ ꯈꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯤꯡꯕ ꯐꯩ ꯑꯣꯅꯤꯡꯕꯒꯨꯝꯕ ꯚꯣꯃꯤꯇꯤꯡꯒꯨꯝꯕ ꯇꯧ ꯇꯥꯔꯒꯁꯨ ꯁꯤ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯐꯔꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯃꯊꯛꯇ ꯑꯣꯁꯤꯃꯝ ꯂꯤꯃꯟ ꯑꯔꯣꯏꯕꯒꯤ ꯃꯆꯜꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣꯅꯤꯡꯕ ꯐꯩ ꯀꯣ ꯑꯊ꯭ꯔꯥꯏꯇꯤꯁ ꯐꯩ ꯍꯥꯏꯌꯦ ꯑꯦꯖꯃꯥ ꯐꯩ ꯂꯪꯁꯇ ꯄꯣꯡꯒꯗꯧꯕ ꯐꯩ ꯂꯥꯁꯀꯤ ꯃꯆꯜꯁꯤꯅ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯥꯝ ꯔꯣꯜ ꯂꯧꯔꯝꯃꯤꯁꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯪꯁꯇ ꯄꯣꯝꯃꯛꯀꯗꯧꯕ ꯄꯣꯠꯁꯤ ꯐꯩ ꯂꯪꯁꯇ ꯄꯣꯝꯃꯛꯄ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯉꯣꯟꯗ ꯐꯠꯇꯕꯁꯤ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯕꯦꯛꯇꯦꯔꯤꯌꯥ ꯚꯥꯏꯔꯁꯁꯤꯡ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯃꯨꯀꯁꯀꯨꯝꯕꯁꯦ ꯐꯣꯝ ꯀꯥ ꯍꯦꯟꯅ ꯇꯧꯔꯛꯄ ꯑꯗꯨꯒ ꯏꯌꯥꯔ ꯁꯦꯛ ꯑꯅ ꯑꯃ ꯂꯩ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔ ꯁꯦꯛꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯐꯨꯟꯖꯜꯂꯒ ꯂꯩꯍꯧꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯣꯕꯥꯏꯜꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯦ ꯃꯥꯏ ꯄꯤꯛꯆꯔꯁꯦ ꯑꯗꯨꯗ ꯃꯨꯀꯁꯁꯤꯡ ꯐꯨꯟꯖꯜꯂꯒ ꯁꯨꯝ ꯂꯩꯈꯤꯕꯅ ꯂꯥꯁꯇꯗꯤ ꯀꯩꯗꯧꯒꯦ ꯑꯄꯣꯝꯕ ꯑꯣꯜꯂꯛꯑꯦ ꯀꯣ ꯐꯨꯟꯖꯜꯂꯒ ꯂꯩꯕꯅ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯂꯛꯑꯦ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯂꯪꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯩ ꯃꯇꯝ ꯀꯨꯏꯅ ꯊꯝꯖꯔꯒꯗꯤ ꯂꯪꯁ ꯀꯦꯟꯁꯔ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯨ ꯁꯤꯁꯦ ꯀꯩꯗꯧꯕ ꯆꯥꯡ ꯅꯥꯏꯅ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ
mana numi kuti dum sengtok pira me drop mari thadra ising marang kain thak da di lungs ki problem do modi na roi dana aduna si je ke to ge tol si je ke to ra mi pithak da zu yum thambiro angang da zu ahan da zu angang na dos sei tai ma kha ani mathak ahum mari dum to sina bi ya ga da sibo ki da muk le re mam si matang da kari muk le mam gyan ta bi ni bro wadi wadrum ne mayam se ngai bada cancer da lungs ki da ana ba por pom bada kanai hai bani na pom na di cancer lai tre na sumi koi na ja cancer ai din pom bada me aham bada thoto law lai gani mathan kanjala gani cancer is di ko adagi di kadar ba mara ta thaba orani cancer ke roji ba cancer yai mari problem lai te nam nungai bam na ko tulsi gi nungai bam ne mai any type ta ha pa yam se ani rak ahum rak dum tawro na ra na ahum kum tawro cancer gi am tang maras de pira pyo re horen ai ra kaw thok ra su ko cancer lai yeng mat yam kana ba ko di sheba do se mana role lam lawra mi hai tare akhoi na cancer stem cell si tha cancer phayen tha mi na nga de doctor na nga de kamai tong phatoi ba cancer to as by shield si to rizu kine to ko din sa ta na ya ro you know cancer na ri manung de pura ma yauri hai tare yam sathi ba ma aina si doctor ma thari ma pas doctor ne wahi ani khatang lo san bai tar plans ma no yam ngang ro ai bira ka doi ba question ma'am doctor mi sahi mga fight to tammi mi ne experience lai chumra adu da ai non da di ya pote aduga mana sathi ta de stem se dam ingal ka doi ba ede khoi gi paring je si je da mangon da cordyceps compound si yaw le ba cordyceps jina kari to ba ngam ge ha ba matam da apoptosis hai ba di cancer cell je phajan ba to le me man ba da ko cancer je mana overgrowth to ba da abnormal ba to hena pok thok ba to me cancer is jo bi ko adugi pose mana hengkal ka to phajan tham bai da ma yaw ta si je adura phajali ge manung da ka dora ma phajala mina koi stem cell da ma cell di ma gi walam ba jo mana regenerate to da ka ni ko ana cancer se mana phajal le hai da ko adu phajal ma mateng yam pang mai da cordyceps se ayam ba dum ha pa yai yenga mi du gi matung ina ko adu ayam ba cancer de si yaw hon ba yam phai da atop ba dum ha pa yawe cancer de si ani ka tha ga ne ha ba wafam na te ko atop ma gi atop nari ba du gi matung ina pot ingredient ka do ke se product mari manga dum tha ba ya du ne ba du cancer de si ma ha pio kai no apoptosis to ne na apoptosis horen ne ta du yeng phang ne ko okay mathang di kitang nuai na ba no na ba mu si mu pa kha lage glutathione ai kali no si BP first class ne di BP ki number 1 ne hana sing ne mi kai no BP ya de kai na ma da clearance to je ba okay doubt kha le sing to ge huji pho sar gyan ta de bin do ai khange ba BP na ba tha wai na pi ba posi BP na ba blood circulation phasana to de adul tha da ne hai ba athar je kari no ngau da kai no ma dam da sa na khal le re ba BP si da khoi ge i je thu na sem bi ni ngai ta thu na sem na te blood pressure hai ba ne ko blood pressure si ga ma gi khoi ge to ma ni speed ka ma na di si da lai ba ke no se cholesterol gung ba ha bad cholesterol hai ta mayam ama waste product mayam ama atai khoi no kaino to ba khoi da kana da ba mayam ama ko napsala lai ni ne ba maram ni ma je smaina seng na lai ra kana sida fu na na chen do ne me turien gi isel khong gi chen ba to na sa ma chen do ne ba adu bu kausing mayam ama that lai da de ang pal loi dro pal khap cha loi dro khangchat cha loi dro force do di ni for som da gi di ka pai i je hard pump to ga cha tha do re adu gi ma gi kari hai tare sema pom matam yaw garne yaga jidna khara chaw i cha ka do ni
이소나 세면 야오라며 마사 비리는 마사 이 기탄 작가도 보니 세면이도 시기 여가다 이 까빠 못하면 막 풀레다디 바로도 가야서 돈들어 프레스도 되더라 포스리 아이 짰다 디야다 보니나 손이 까불레도 아두분이 BP 아이시 yantai ko aduna chi mayam ji loina lau thoe ba thata bse cholesterol ni bad cholesterol ni ko lau thoi bi aduna mi blood circulation phare ai mi blood circulation phare ai je phare pai maram je adum lai doi ne ba lai re je ma gi cleansing tori mi hela na ti glutathione taw se ai ngau de na si tawre na pak te de habi ra kanoi ta wakan kan ngai bai ta glutathione ya mayam khawang ngai bai ta ko adu bu ngasi de gi glutathione cha draga su na sara ngau na ba pok ta amadi pi gai ta ko akhoi ju muram mi ni no adum koi ai hana gi kana to ba akhoi ngau thore je wakan ngai bai ni no aseng mane wakan ngai de ne kamai to ge madam da yam sathibam na melanin ji namda bangam bale sathibam ko glutathione ji dai khoina kari gi da mukta kuchu ngori ne de nam loi khangamani khangbira ba hafet idea le rabra aidi kuira mina zola amina knowledge samadi le ramani melanin nam thai ne ko jenga se okay sila melanin hai se ma'am South Africa da le negro jing ni melanin yam wang hai sim khang da ba ko adu ne kuchu mui do melanin je wang ngai kuchu mui melanin khat nem da ba kang go ne ngor tholai da lai ba phabu oi lai ko adu bu kamain to ge madam da melanin se yam laibak thibam na koigi kai do ge madam da suma sina da mi adagi kai simple da le mi di sungpha phajar oi da be ko kai no kamra melanin di genetic ne ba jin yaw sem kharab ne nang pokpa da melanin asu hapara hap thara ne ba ko mama pa di laur ga aduna laibak yam thi bai ta aduna mayai thigang na kha sem to kom da kha oi da sumra aduna melanin si amuk ke do haksang da khoi da yaw si ma khal ahum thona khai do eu melanin hama ma few melanin hama neuro melanin hama kyan dai ko man eu melan ji mai kai no makhal khai thol ji kai no mai color ji mana responsibility lo bai dar ko eu melanin sina khoi na ka do ge ma dam da black kumba brown gum se kyan dai ko mi se kai do ge ma dam da khoi gi kuchu da dum man da ma mam le gani pigmentation leiba ai di kuchu sai ba le gani ko kuchu ji jeng ba da pura mi yoi ba gi ta da bai bam ko adu ma du ne khoi na brown ko habe sa ba du na eu melanin wang bai ne du ba khangam da mai pok pa da yak pa ni ko mai ai thiang da sai ba ju yawi to ba pok pa da mo na jin da yaw grab nai tar ari gi ma few melanin ai sina kana wa mi je kuchu je typhoid pel gum ba lai ba mi du ra ngani matam pulong da ubi bi yaw bra mai kuchu je typhoid na ba na ta ba typhoid ta ba du na lai ba dum ubi ra ngani ai tar ubra adu duna khoi gi few melanin wang ma kang mun hai ta oje moji yellow suffer kai ko neuro melanin sidani se mayam na yam kana nu pi sing ngasi di ai na hai ba yum joroga hoji buri ta sana da bai wane he sa sa ta ma chumi hai de ne ore si neuro melanin jin ne ko tor khadi si ma di na yam sathi bam na dark oi bai ta re ma je wang ba je dark oi yare ko neuro melanin se krai di tha ke brain di oiler me dark ocean bai ta kuchu je mo ji wang ma je dark oi ba dark ai ji mi bu dark ai di phasa gadro black ai kha bai dark ai jeng di soi do kusu mu je ma je neuro melanin ado kai neuro melanin je kai la ke ko gi brain da gi
ko aduna ke do ga hek sauraba kusu fajararoi khangosing kaino khambra sauraga nasai ga ino niro melalin je wa khale ba khangobo ara ye jam saudba mutta aya manal mut on laga wakhal sin wai la lebe mi ja masan automatically kedo ba niro melalin nam thabu ngam meba adudi cream mo tar so thak pane ba mi haidro ai ga mi mo tai mi na ro ba koi do ma do effective thu roi da ina soi oi de kamai tuino ai mo so khan di hai ne ba just my wakhan di yadre ha tar mina somno ori ba noi ne ba kedo to di mangon di jaw dia sum bai na ja wakhan da loi le na me hai tar ko se ada wakhan ngai ba loi le na hai tar ko adudi kedo ra melanin C sinamot glutathione sinamodam da magi wangami ba black kano si kamai to ba tam namda bai da ko tam namda ma process kha sange namda ba tam namda da som skin di glow sala ka dune tam namda dune ko batam kha sangani tar ko adu bo kusu mu graba kusu omaga wauri mu buduga manabadi yaroi mina thulung awi aina thulung awi de kai complain to bi to gonu aina je ma adum tam lakani ngai bi hai tar ko ai gi lairami ba position du na ni na khan bi hai tar ko aduga yam sathi ngobudi ngawre ba ngawraga phasdaba misule chumdro hek yang mon khoju nupi se yang mon glow sala di da pam ba phawai tare ko adi phasaba yeng ba attack oi ba hat se phuk pai tare ko adumaina glow sap misum thene ngawraga phasdaba misule yai ta adu do sidi phasara ne ba melanin glutathione sa ba glow soi chakane ba adu matam kha saraga nang na pami pandam do sa phangde khalu no tha taru ku suradi laikai da dum jeng ba da yar dum adu bo nupi di phasana ba taw ki o sinai na je thira su ki o sin thiri no matha da soke ke da lai ta di ya dai ta chum me bai da ja aduna ke ba nupi lai ti ne seng phagi na te chumra nupa na ke da bro lipstick nupa sang da bro chando nupa na thing da bro nupi na ke da di jing di jin ko wa adudi yenga se glutathione lawriba role se kari no ko yenga se tar ma je yam sathi ba ai khoi gi fine line ga leiba mai da maram ga leiba farani dark spot tat kharani ko melasma haibadi mahing melasma da ani ne kamal wala lei se red melasma ma black melasma ma sumi ko angang ma mahing amu ma mahing chat kharani tam chalakani मैम अभी रू नोई तारे को अदुना मादी याम साथी हम ऑल दिस स्किन टाइप से लोने सिना बई आए कनो से अदुना स्किन दे येंग मदे मैम भी कोई मीनी से सब मना नमा से कनो तो से बा फजना अदुम किहल से ता नुपी नि ओरो नुपा अनि ओरो फजना अदुम इरु मा थजतना सा सा थादोला जे नुपा am ani je amana langthik langaga skin ni ja amana yeng mada skin ne dal oiba ubi bera dum ui ko ये वो मतलब डायरेक्ट मीचे कनो तो उधर भाई तारे ये तन्मा मान भाई तो मीचे लेजी मान भाई मोंग दा कुछ जो उधर खांगा अदु तो सिर्फ भाई है उसी ना ग्लूटाथियोन साब मतलब स्किन जे फजन दल लोय बिजलाव थुए है तारे अदु ना ngasai मंगों दा यावरी सी उरिंग भाई डार्क सर्कल लेबा को भाई स्किन द लूज होय भाई तारे स्किन जे खोय कना गो मन बिलंगनी इलास्टिक याम होयबा खोई की कनो जिंजे पाइबा मतम को सब तिंग दा बाइ तारे स्किन जे सी चार दिन नहा ओ थो ले जे अदु की लूज होबा मा दम मसा तिंग थो पाइ तारे को स्किन नहा ओ थो लकदुनी स्किन जे याम यंग ओ खला पाइ तारे मोदा याम काने सिको आया मन मंगोदा माइ दे नुवाइ ता बाइ दु लो याव लरबे मरम दी बायोटिन विटामिन सी के नाइ गिर पोनी को स्किन दी तमते दी माने अतो पत सु याम खाना बे हिरम काम कने स्किन दे मइ ने मोइसे बायोटिन गाइसे अदु विटामिन सी कतना सु आई निंग थुंबा यारोय बाइसे विटामिन सी यावा क्रीम मैम सी को अदु नो आई ये मई ताव बि यारोय बायोटिन ख मागी कनो जे स्किन गी दमक लोइना स्टेन तो बगम देव अनि जे पुनन गति पूरा मई ता बाइ ता अदु ने अनि जे प्लस तरक पतने ग्लूटाथियोन कोगी के दोगे मतम दा मयाम ना कोगी करे ता मांग से फार्मेसी दा मैम जाओ दन खोतना हाना रिजल्ट जाम देरी से अनि जे कंबाइन तो बने कंबाइन तो गति हम कनो ओइ भाई तारे को अतोप कंपोजिशन ऑफ फॉर्म तोरगी स्किन की दमकता स्किन हार्मोन याम थीना पिकअप पी भाई तारे मासे सिने अदा ग्लूटाथियोन की दमकता दी के दौरा आइना हाइजीनिक मिंगोन जोन जेगा खोइ टिम माना नुपी ngai loi charo khoi sa ba horge
ꯃꯔꯝꯗꯤ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯆꯥꯕ ꯇꯥꯔꯦ ꯃꯥꯁꯦ ꯀꯣ ꯆꯥꯛꯆꯥ ꯃꯥꯡ ꯄꯨꯡꯈꯥꯏꯃꯨꯛ ꯋꯥꯠꯂꯤꯉꯩ ꯍꯥꯏꯇꯥꯔꯦ ꯕꯤꯐꯣꯔ ꯐꯨꯗ ꯀꯣ ꯆꯨꯝꯃꯦ ꯆꯥꯕ ꯍꯥꯏꯔꯝꯗꯦ ꯁꯤꯁꯨ ꯇ꯭ꯋꯥꯏꯁ ꯑꯦ ꯗꯦ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯇꯧꯕꯇꯕꯨ 20 ml ꯒꯨꯝꯕ ꯊꯛꯍꯟꯕꯤꯌꯣ 15 ꯈꯔ ꯅꯦꯝꯕꯅꯤꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯇꯝꯗ ꯆꯨꯝꯅ ꯊꯛꯀꯦꯕ ꯃꯤꯗꯤ ꯐꯩ ꯑꯉꯥꯡ ꯌꯥꯎꯒꯦꯗꯤ 20-25 ml ꯊꯛꯂꯣ ꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯨꯝꯅ ꯊꯛꯄ ꯑꯩꯈꯣꯏꯗꯤ 15 ml ꯊꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯁꯤꯃ ꯆꯥꯛꯆꯥ ꯃꯃꯥꯡꯗ ꯐꯖꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏ ꯊꯛꯄꯤꯌꯣ ꯁꯤ ꯆꯥꯕ ꯃꯇꯝꯗ ꯀꯣ ꯁ꯭ꯀꯤꯟꯒꯤ ꯐ꯭ꯂꯨꯏꯗ ꯃꯦꯟꯇꯦꯟꯁꯦ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯐꯅꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯀꯝꯕꯥꯏꯅꯦꯁꯟꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯃꯥꯒ ꯄꯥꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯗ ꯆꯥꯗꯕꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯝꯕꯥꯏꯅꯦꯁꯟ ꯈꯔ ꯄꯤ ꯇꯥꯔꯗꯤ ꯑꯍꯨꯝꯁꯦ ꯄꯤ ꯇꯥꯔꯗꯤ ꯂꯣꯏꯔꯦ ꯑꯍꯨꯝꯁꯦ ꯄꯤ ꯇꯥꯔꯗꯤ ꯕꯥꯔꯂꯤ ꯒ꯭ꯂꯥꯁ ꯄꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯥꯔꯂꯤ ꯒ꯭ꯂꯥꯁꯁꯤ ꯅꯥꯗꯕ ꯃꯤꯅꯗꯤ ꯊꯛꯑꯣ ꯌꯥꯒꯟꯗ ꯇꯧꯕꯗꯨꯀꯣ ꯍꯥꯎ ꯌꯥꯏ ꯗꯤꯇꯣꯛꯁꯤꯐꯥꯏ ꯇꯧꯕꯁꯤꯗꯤ ꯐꯩ ꯃꯌꯥꯝ ꯀꯨꯆꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯝꯄꯦꯅꯤꯁꯤꯗ ꯃꯌꯥꯝ ꯌꯥꯎ ꯂꯩꯔꯦ ꯒ꯭ꯂꯨꯇꯥꯊꯤꯑꯣꯟ ꯐꯖꯅ ꯆꯥꯕꯤꯌꯣ ꯅꯨꯄꯥꯗꯤ ꯐꯩ ꯅꯨꯄꯤꯗꯤ ꯃꯊꯪꯗꯗꯤ ꯑꯣꯐꯤꯁꯇ ꯑꯊꯤꯕ ꯂꯩꯔꯝꯃꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯁꯤꯅꯤ ꯉꯁꯤꯗꯒꯤ ꯃꯌꯥꯝ ꯋꯥꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯗꯛ ꯀꯝꯕꯥꯏꯅꯦꯁꯟ ꯍꯣꯔꯦꯟ ꯄꯤꯔꯛꯈꯤꯅꯦꯕ ꯑꯗꯨꯗꯅꯤ ꯃꯌꯥꯝꯅ ꯄꯥꯏꯗꯣꯏꯁꯦ ꯑꯩ ꯁꯤꯗ ꯉꯥꯡꯉꯤꯁꯤꯗꯤ ꯌꯨꯝꯗ ꯇꯥꯕ ꯅꯣꯂꯦꯖ ꯈꯔ ꯂꯧꯕ ꯍꯌꯦꯡ ꯍꯥꯏꯕꯗ ꯃꯇꯦꯛ ꯅꯣꯠ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅꯕꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯀꯣꯄꯤ ꯂꯣꯏ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯔꯝꯗꯤ ꯍꯌꯦꯡ ꯐꯣꯛ ꯆꯠꯅꯦꯕꯀꯣ ꯆꯠꯅꯤ ꯍꯥꯏꯕ ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯉꯥꯡꯕꯗ ꯀꯣꯄꯤ ꯄꯥꯛ ꯇꯧ ꯉꯝꯗꯕꯅꯦꯕ ꯈꯔ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯂꯧꯍꯧꯕꯒꯤ ꯋꯥꯅꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯣ ꯍꯣꯔꯦꯟ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯄ꯭ꯔꯗꯛ ꯀꯝꯕꯥꯏꯅꯦꯁꯟꯅꯤꯈꯔ ꯍꯥꯏꯗꯤ ꯑꯅꯥꯕ ꯑꯩꯈꯣꯏꯒꯤ ꯀꯨꯟꯃꯨꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯟ ꯑꯣꯏꯅ ꯅꯥꯕ ꯁꯤꯗ ꯀꯔꯝꯕ ꯀꯝꯕꯥꯏꯅꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯃꯨꯛ ꯄꯤꯒꯗꯕ ꯅꯪꯒꯤ ꯑꯅꯥꯕꯁꯦ UTI ꯋꯥꯔꯤꯕꯨꯅꯤ ꯌꯨꯔꯤꯅꯔꯤ ꯏꯟꯐꯦꯛꯁꯟ ꯊꯣꯛꯑꯦꯅ ꯈꯜꯂꯣꯀꯣ ꯑꯗ ꯁꯤꯁꯤ ꯄ꯭ꯔꯗꯛ ꯊꯥꯕ ꯃꯇꯝꯗ ꯁꯤꯁꯤ ꯊꯥꯎ ꯍꯥꯏꯕꯅ ꯃꯄꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯤ ꯊꯥꯕ ꯐꯗꯣꯏꯅꯣꯅ ꯀꯣꯁꯇꯣ ꯍꯥꯏꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯥ ꯁꯤ ꯇꯧꯕꯒꯤ ꯐꯗꯣꯏꯅꯤ ꯍꯥꯏꯗꯣ ꯀꯃꯟ ꯑꯣꯏꯅ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯄꯦꯁꯦꯟꯗ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯏꯔ ꯄꯣꯔꯛꯑꯕꯅꯦ ꯁꯤꯗ ꯇꯦꯟꯇꯛ ꯃꯔꯝꯗꯤ ꯃꯥꯏ ꯀꯥꯟꯅꯕ ꯀꯔꯤ ꯂꯣꯏ ꯅꯩꯅ ꯇꯥꯔꯗꯤ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯂꯣꯏꯔꯣꯏ ꯇꯧꯕꯇꯕꯨ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯈꯪꯕ ꯌꯥꯕ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟ ꯑꯃ ꯇꯛ ꯌꯦꯡꯕꯗ ꯈꯪꯕ ꯌꯥꯕ ꯃꯑꯣꯡꯗꯅꯤ ꯄꯣꯔꯛꯏꯁꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯅꯦꯛꯁꯇ ꯑꯩꯁꯨ ꯄ꯭ꯔꯗꯛꯇꯨ 10 ꯄꯤꯕꯅꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯣꯏꯈ꯭ꯔꯦ ꯐꯔꯇꯤꯂꯤꯇꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯒ꯭ꯂꯨꯇꯥꯊꯤꯑꯣꯟ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯗ ꯀꯩ ꯄꯥꯏꯁꯤꯒꯦ ꯇꯨꯜꯁꯤ ꯂꯣꯏꯈ꯭ꯔꯦ ꯀꯔꯤ ꯋꯥꯠꯂꯤ ꯃꯌꯥꯝ ꯃꯊꯪꯁꯤ ꯃꯦꯜꯇꯣꯟ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕ ꯃꯤ ꯌꯥꯎꯕꯤꯔꯕ ꯌꯥꯎꯗ꯭ꯔꯤꯕ ꯍꯥ ꯃꯦꯜꯇꯣꯟ ꯊꯝꯐꯝꯗ ꯃꯥꯜꯂꯤ ꯁ꯭ꯋꯥꯏꯗ ꯍꯥ ꯃꯦꯜꯇꯣꯟ ꯌꯥꯎꯗꯦꯗ ꯑꯇꯣꯞꯄ ꯕꯣꯇꯜꯅꯦ ꯑꯣ ꯀꯣꯕꯔ ꯂꯧꯊꯣꯛꯄꯁꯤꯗ ꯃꯌꯥꯝ ꯃꯦꯜꯇꯣꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯁꯝꯕꯔꯤ ꯑꯃ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠ ꯑꯃꯅꯤ ꯁꯥꯟꯅꯔꯣꯏꯅ ꯁꯤꯖꯤꯟꯅꯔꯗꯤ ꯁ꯭ꯇꯦꯃꯤꯅꯥ ꯌꯥꯝ ꯂꯩ ꯃꯥꯁꯨ ꯀꯣ ꯃꯦꯜꯇꯣꯟ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨ ꯈꯛꯇꯒꯤꯗꯤ ꯅꯠꯇꯦ ꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯅꯥꯕ ꯀꯌꯥꯃꯨꯛ ꯐꯍꯟꯕ ꯉꯝꯕ ꯄꯣꯠ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯃꯥꯁꯦ ꯁꯥꯡꯅ ꯑꯩꯈꯣꯏꯅꯗꯤ ꯕꯣꯇꯜ ꯑꯁꯤ ꯀꯧꯇꯥꯁꯤꯃ ꯊꯨꯒꯥꯏꯔꯦ ꯆꯥꯔꯦ ꯐꯠꯇ꯭ꯔꯦ ꯇꯣꯛꯊꯣꯛꯑꯦ ꯑꯗꯨꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯃꯤ 6 months ꯄꯤꯔꯤꯕꯅꯤ 6 months ꯕꯣꯇꯜꯗ ꯑꯗꯨꯝ ꯊꯥꯗ꯭ꯔꯣ 6 months 12 months ꯄꯨꯀꯥꯏꯅ ꯊꯥꯗ꯭ꯔꯣ 6 months ꯌꯥꯝꯗ꯭ꯔꯕꯗ ꯊꯥ 6ꯇꯤ ꯐꯥꯕꯤꯌꯨ ꯃꯥꯒꯤ ꯗꯣꯁꯇꯣ ꯗꯣꯛꯇꯔꯅ ꯀꯩꯒꯤꯗꯃꯛꯇ ꯊꯥ 3 ꯍꯤꯗꯥꯛ ꯆꯥꯎꯅ ꯏꯔꯤꯅꯣ ꯁꯤꯅꯤ ꯈ꯭ꯋꯥꯏ ꯅꯩꯅꯗꯣꯏꯁꯦ ꯊꯥ 2 ꯆꯥꯔꯀꯥꯟꯗ ꯐꯔꯣꯏꯕ ꯊꯥ 3 ꯆꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯦꯚꯦꯜꯗꯣ ꯃꯤꯒꯤꯗꯤ ꯊꯥ 3 ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯇꯝꯕꯗ ꯌꯥꯎꯔꯛꯑꯕꯅꯦꯕ ꯍꯤꯗꯥꯛꯁꯤꯅ ꯃꯥꯅ ꯆꯪꯉꯤꯕ ꯌꯥꯎꯔꯤꯕ ꯀꯝꯄꯣꯖꯤꯁꯟ ꯃꯥꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯣꯏ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯗꯣꯁ ꯁꯤꯃ ꯄꯤꯔꯛꯏꯅꯦꯕ ꯊꯥ 3 ꯊꯥ 2 ꯆꯥꯔꯒ ꯑꯅꯥꯕ ꯐꯒꯦꯗꯤ ꯌꯥꯔꯣꯏꯗ ꯑꯃꯨꯛꯁꯨ ꯍꯧꯔꯛꯀꯅꯤ ꯑꯗꯨꯝ ꯅꯥꯕ ꯑꯦꯂꯣꯄꯦꯊꯤꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅ ꯂꯥꯏꯛ ꯋꯥꯏ ꯁꯤ ꯊꯥ 6ꯇꯩ ꯇꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯤꯒꯨꯝꯕ ꯀꯧꯇꯥꯁꯤ 6 ꯊꯨꯒꯥꯏꯌꯨꯅꯦ ꯐꯠꯇꯕ ꯌꯦꯡꯉꯨꯅꯦ ꯑꯃ ꯆꯥꯕꯗꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯁꯦ ꯑꯩ ꯀꯩꯅꯣ ꯀꯧꯇꯥ 3 ꯆꯥꯈ꯭ꯔꯦ ꯐꯖꯅ ꯐꯪꯉꯦ ꯑꯗꯨꯝ ꯔꯤꯖꯜ ꯀꯣ
ꯑꯗꯨꯕꯨ ꯃꯃꯟꯁꯨ ꯌꯥꯝꯕꯗꯤ ꯂꯤꯁꯥꯡꯁꯤꯅ ꯆꯥꯕ ꯌꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣꯁꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯈꯔ ꯀꯟꯅ ꯐꯥꯏꯇꯣ ꯂꯥꯛꯄꯤ ꯆꯦꯜꯂꯤꯕꯅꯤꯅ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯈꯔꯗꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯌꯦꯡ ꯑꯩꯅ ꯊꯕꯛ ꯆꯠꯇꯗꯅ ꯌꯨꯝꯗ ꯂꯩꯗꯅ ꯑꯍꯜ ꯑꯣꯏꯗꯅ ꯑꯗꯨꯗꯗꯤ ꯖꯁ ꯁꯄ꯭ꯂꯤꯃꯦꯟ ꯅꯠꯇꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯌꯨꯝꯒꯤ ꯑꯗꯨꯝ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯍꯥꯁꯦ ꯁꯄ꯭ꯂꯤꯃꯦꯟ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗꯅꯦꯕ ꯆꯠꯂꯤꯁꯦ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡꯐꯥꯎꯅꯦꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯁꯦꯡꯅ ꯑꯗꯨꯅ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯈꯔ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯁꯤꯒꯨꯝꯕ ꯆꯥꯕꯁꯤꯅ ꯅꯣꯏꯈꯠꯄ ꯐꯦꯇꯤ ꯑꯣꯏꯕ ꯑꯅꯥꯕ ꯁꯦꯝꯕ ꯂꯩꯔꯔꯣꯏ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯐꯣꯟ ꯑꯝꯇꯪ ꯄꯥꯏꯒꯦ ꯁꯤꯁꯨ ꯗꯣꯛꯇꯔꯅꯦ ꯍꯜꯂꯣ ꯃꯦꯗꯥꯝ ꯂꯣꯏꯗ꯭ꯔꯤꯌꯦ ꯃꯦꯗꯥꯝ ꯑꯥꯎ ꯑꯥꯎ ꯑꯗꯨꯗꯤ ꯇꯥꯏꯃꯤꯡꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯇꯥꯏꯃꯤꯡ ꯐꯤꯛꯁ ꯑꯩ ꯃꯦꯗꯥꯝꯒ ꯐꯥꯎꯅꯔꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯀꯩꯅꯣ ꯄꯤꯔꯤꯕꯀꯣ ꯋꯥ ꯉꯥꯡꯉꯤꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯐꯥꯎꯖꯔꯒꯦ ꯑꯗꯨ ꯐꯥꯎꯔꯛꯀꯦ ꯐꯔꯦ ꯔꯤꯝꯁ ꯔꯣꯗꯇ ꯉꯁꯥꯏ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯉꯤꯃꯤ ꯍꯤꯗꯥꯛ ꯄꯤꯖꯔꯤꯃꯤ ꯃꯥꯅ ꯃꯤ ꯄꯤꯖꯔꯀꯗꯧꯕ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔꯒꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯔꯁꯤ ꯀꯩꯅꯣ ꯂꯩꯔꯁꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯤꯅ ꯐꯔꯤ ꯃꯣꯏꯁꯨ ꯆꯥꯅꯤꯡꯗꯤꯌꯦ ꯑꯦꯂꯣꯒꯤꯁꯦ ꯃꯌꯥꯝ ꯊꯥꯒꯠꯇꯧ ꯑꯦꯂꯣꯒꯤ ꯐꯥꯔꯃꯥꯁꯤ ꯌꯣꯟꯕꯁꯦ ꯃꯁꯥ ꯆꯥꯗꯕꯅꯤꯀꯣ ꯈꯪꯕꯤꯌꯨ ꯏꯃꯨꯡꯗ ꯑꯩꯈꯣꯏꯗꯨꯗ ꯑꯩꯈꯣꯏ ꯂꯩꯌꯦ ꯗꯣꯛꯇꯔ ꯑꯃ ꯆꯥꯗꯦ ꯄꯥꯛ ꯃꯥ ꯑꯩ ꯈꯪꯉꯤ ꯅꯥꯔꯛꯑꯁꯨꯅꯦ ꯄꯥꯛ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯆꯥꯗꯅꯕ ꯍꯣꯠꯅꯩꯕ ꯑꯩꯈꯣꯏꯒꯤ ꯐꯨꯗꯁꯤꯅ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯑꯁꯤ ꯆꯥꯕꯗ ꯃꯣꯏ ꯁꯣꯛꯑꯦ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯁ ꯑꯗꯨꯝ ꯃꯦꯜꯇꯣꯟꯁꯦ ꯉꯁꯤ ꯃꯥꯅ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯃꯁꯜ ꯌꯥꯎꯔꯤꯕ ꯃꯁꯜꯁꯤꯡꯒꯤ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁ꯭ꯋꯥꯒꯟꯙꯥ ꯍꯥꯏꯕ ꯃꯆꯜ ꯑꯃ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯑꯃ ꯌꯥꯎꯔꯤ ꯁꯤꯗ ꯀꯣ ꯃꯥꯁꯤꯗꯤ ꯗꯕꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯛꯇ ꯀꯥꯟꯅꯕ ꯕꯤꯅꯤꯐꯤꯠ ꯌꯥꯝ ꯄꯤ ꯇꯧꯕꯇꯕꯨ ꯃꯦꯜꯇꯣꯟꯁꯤꯗ ꯃꯥꯅ ꯁꯤꯒꯤ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯃꯥꯅ ꯄꯤꯔꯤꯕ ꯀꯝꯄꯣꯖꯤꯁꯟ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯕꯤꯅꯤꯐꯤꯠ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯑꯜꯀꯣꯂꯣꯏড ꯀꯣ ꯁ꯭ꯇꯦꯔꯣꯏꯗꯦꯜ ꯂꯦꯛꯇꯣꯟ ꯁꯦꯄꯣꯅꯤꯟ ꯀꯥꯏꯅ ꯋꯤꯊꯥꯅꯣꯂꯤꯠ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯅꯦꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯔꯥꯏꯕ ꯄ꯭ꯔꯗꯛ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯆꯜꯁꯤ ꯈꯛꯇꯗ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯕ ꯀꯝꯄꯥꯎꯟ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ 4-5 ꯌꯥꯎꯔꯤꯅꯤ ꯑꯔꯥꯏꯕ ꯄꯣꯠ ꯅꯠꯇꯦꯕꯁꯦ ꯑꯗꯨ ꯃꯥꯅ ꯀꯥꯟꯅꯔꯤꯁꯤ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯇꯦꯟꯁꯟꯒꯨꯝꯕ ꯂꯩꯕꯁꯤ ꯌꯥꯝ ꯐꯍꯜꯂꯦ ꯁꯤꯁꯤꯃ ꯑꯦꯟꯖꯥꯏꯇꯤ ꯂꯩꯕ ꯐꯍꯜꯂꯦ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯇꯦꯟꯁꯟ ꯂꯩꯕꯗꯨꯕꯨꯅꯤ ꯑꯦꯟꯖꯥꯏꯇꯤ ꯍꯥꯏꯔꯒꯅ ꯐꯤꯂꯤꯡ ꯑꯣꯐ ꯋꯥꯔꯤ ꯑꯩꯈꯣꯏ ꯀꯣ ꯁꯨꯝꯕ ꯐꯥꯎꯕ ꯑꯋꯥꯕ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯁꯦ ꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯖꯁ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕꯗ ꯂꯩꯇꯥꯅ ꯈꯟꯕ ꯉꯝꯗꯕ ꯐꯣꯀꯁ ꯄꯤꯕ ꯉꯝꯗꯕ ꯄꯣꯠ ꯁꯤ ꯍꯦꯛ ꯆꯥꯕ ꯃꯇꯝꯗ ꯐꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯃ ꯅꯨꯄꯥꯒꯤ ꯁꯦꯛꯁ ꯍꯣꯔꯃꯣꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯁ꯭ꯋꯥꯒꯟꯙꯥ ꯍꯥꯏꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦꯛꯁ ꯍꯣꯔꯃꯣꯟ ꯐꯠꯇꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯅꯁꯥꯗꯣ ꯏꯁꯇ꯭ꯔꯦꯡ ꯏꯃꯨꯟ ꯁꯤꯁꯇꯦꯝ ꯅꯨꯡ ꯀꯟꯕ ꯃꯁꯥꯅ ꯇꯥꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯡꯒꯟ ꯀꯟꯒꯦꯅ ꯑꯦꯛꯁꯔꯁꯥꯏꯁ ꯄꯪꯇꯧ ꯇꯧꯔꯒ ꯗꯥꯏꯠ ꯑꯇꯩ ꯆꯥꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯃꯤ ꯃꯥꯒꯤ ꯁꯕꯁꯇꯦꯟ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗꯣ ꯆꯥꯒꯗꯕ ꯊꯛꯀꯗꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯇꯩ ꯃꯌꯥꯝ ꯆꯥꯗꯁꯨ ꯃꯦꯜꯇꯣꯟꯁꯤꯃ ꯇꯥꯞꯄ ꯍꯥꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯥꯟꯅꯕꯗꯤ ꯐꯪꯉꯣꯏꯗ꯭ꯔꯣ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯆꯥꯡ ꯗꯣꯁ ꯂꯣꯏ ꯁꯦꯝꯃꯕꯅꯦ ꯍꯩꯗ ꯆꯥꯗꯣꯏ ꯂꯐꯣꯏꯗ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯝꯗ ꯌꯦꯔꯨꯝꯗ ꯆꯥꯗꯣꯏꯗꯤ ꯅꯣꯡꯃꯗ ꯑꯩ ꯀꯌꯥ ꯆꯥꯒꯦ ꯍꯥꯏꯒꯦ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯪꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯆꯨꯝꯃꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤꯗꯤ ꯃꯥꯒꯤ ꯗꯣꯁ ꯑꯗꯨꯝ ꯄꯤꯔ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯖꯁ ꯁꯦꯛꯁ ꯍꯣꯔꯃꯣꯟꯁꯦ ꯑꯗꯨꯛ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯒꯔ ꯂꯦꯚꯦꯜ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯦ ꯌꯥꯝ ꯁꯥꯊꯤꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯌꯥꯝꯕꯅ ꯁꯨꯒꯔ ꯂꯦꯚꯦꯜꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯁꯨ ꯑꯌꯥꯝꯕ ꯂꯣꯏ ꯑꯣꯏꯕ ꯀꯣ ꯑꯗꯨꯅ ꯁꯨꯒꯔ ꯂꯦꯚꯦꯜ ꯈꯔ ꯍꯟꯊꯔꯦ ꯖꯁ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯆꯈꯥꯎꯗ ꯑꯜꯁꯔ ꯇꯧꯔꯛꯏꯁꯦ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯊꯣꯛꯄꯗꯒꯤꯅꯦꯃꯤ ꯃꯌꯥꯝ ꯑꯗꯒꯤ ꯃꯌꯥꯝꯅ ꯏ ꯑꯣꯕ ꯏ ꯐꯥꯏꯕ ꯀꯥꯏꯁꯦ ꯀꯗꯥꯏ ꯂꯥꯛꯏꯅꯣ ꯏꯟꯐꯦꯛꯁꯟ ꯏꯟꯐ꯭ꯂꯦꯃꯦꯁꯟꯗꯒꯤ ꯂꯥꯛꯏ ꯉꯥꯛꯇꯅꯦꯃꯤ ꯑꯗꯨꯅ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯐꯍꯜꯂꯕꯅꯤꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯖꯁ ꯃꯦꯜꯇꯣꯟꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅ ꯃꯥꯗꯤ ꯔꯦꯗꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯡꯅ ꯇꯠꯅ ꯁꯣꯏꯂꯤꯡ ꯇꯧꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯦ